फिल्म असी 2021 की इंडियन तेलुगु फिल्म नि अदुगा फिल्म असिबु डायरेक्ट तौखिबना बेंकी अतुरी न तौखि फिल्म असी हौजिक नौरै खरक्लिबा पाखंग लैसाबि सिंह बेस तौब फिल्म नि अदुगा फिल्म सिना ताक्लिबसि नुसिनबा मतमदा थाजनगदबनि अदुगा नमथाक तौनरोइदबनि इमुंग मनुंगी अहल लमन हाइबसु इनगदबनि हौजिक मॉडर्न एज मतमदा लाक्लिबसिगी मतुंगिनसु खर इन्ना चटकदबनि हाइनिबदि फिल्म सिदा करिगुंबा नुपी अमना नुपा अमबु थमोय सेंगना नुसिरखिबा मतमदा नुपादुना खंबिदा तारगदि नुपीगी थमोयदा ओमचाकना साक्तुना लैरिबा मागी नुसिबगी मैरिसिना कयाम तमथीना चालकनी हाइबदुगी मतंगदसु फिल्म असिदा नैनरी अदुगा फिल्म असि हौनबसु तौरसि फिल्म की अहानबा हौरकपा मतमदा नुपी मचा अमा हॉस्पिटल कप्तुना लैरमखि अदुगा ईश्वरदा थौनिजरमखि अैगी इपा नुपा अमतदि पिबियो अैगी इपा नुपा अमतदि पिबियो हाइदुना मदुदा तंजादुदा नुपीदुगी मपादु चंगलक्लमी अदुदुगा नुपीदुगी मपादुदा डॉक्टरना हाइरक्खि नंगी नचानुपा अमा याउरे हाइदुना मचानुपा अमा याउरे हाइबदुदा नुपी मचादु हराउबना ngमखै लेरमदे नुपा मचादु मार्च 6 1995 दा पोखि पुंग 3:9 अदुगा महाकसे महाकी इपान नुमित्ता महाकी ममिंगसे अर्जुन हाइना कौखि अर्जुन से लेकाय मयामनसु यामना नुसी अदुगा इमुंग मनुंगनसु यामना नुसी मासे मयामगी ngamok ओइदुना लेरमी अदुगा अबु खुदिंगना मासिबु नुसीदबा यावरमदे महाकी मरिरकसुबा बर्थडे नुमित्ता अर्जुन खनखि खोगी माना हाय करिगुंबा आइगी बर्थडे नुमित्ता ईश्वरदगी करिगुंबा अमा हेक निबा मतमदा ईश्वरना पिबि हाइदुना मदुदा अर्जुनना अैगी साननबा इमानबा अमता लैते अैगी साननबा इमानबा अमता पिबियो हाइदुना ईश्वरदा निरमी अदुबो आंगांगदुसु यामना सिंबा आंगांगनि अदुदुना महाकना ईश्वरना निबा मतमदा इमानबा नते अैगी गर्लफ्रेंड पिबियो हारमी तंजादुदा कार अंगौबा अमा लाक्तुना महाकी ममाना खामखि कारदुदगी नुपी अमा कुमथरक्खि अदुदुगा नुपीदुगी मचानुपी अमसु मसक याम नुसीना यामना चमना कुमथरक्खि मदुदा अर्जुनना महाकपु हेक उरबा मतुंदा पुंगावखि नुपी अदु युम होंलक्तुना अर्जुनगी लेकायदा लाक्पनि मदुदा प्रकाशना संजलक्लगा हाइबदि अर्जुनगी मपाना अैगी मिंग प्रकाश कवि अदुगा महाकना अैगी नुपीनि हारमी मदुदैदा नुपीदुनसु सक्तालक्खि अैगी मिंग शैलेजा कवि अदुना महाकना अैगी चानुपीनि ममिंगना अनु कवि हारमी मदुदा अर्जुनसु मपाना कौसिंदुना अनुराधागी मनाक्ता चंगदुना वारी सनारमी अदुदुगा मकोय अनि मरुप ओइखि मतांगदुदा प्रकाश की मचानुपी अहनसु लाक्लमी अदुदुगा मकोय पुना इमुंगदुदा चंखिरमी इमुंगदो युम अनौबा होंगतलक्पनिना प्रकाशना शैलेजागी मतेंग पांगदुना युमदुदा पोचै थांथोक थांसिन तौबदा मतेंग पांगलमी मदुदा अर्जुनना नंगी पपादी हाइना अनुदा हंगबा मतमदा शैलेजाना महाकी मपादुदी रोड की डिवाइडर अमदा एक्सीडेंट थोक्तुना सीखरे हारमी मदुदैदा अर्जुनदु चॉकलेट अमा चागे तौरमे चॉकलेट चागे तौबा मतमदा अर्जुनना अनुदा पीगे तौबा मतमदा पिरमदे मदुदा मपाना साउदुना अर्जुनदा याम थीना चैरक्खि मदुदगिदी अर्जुनना चॉकलेट तु अनुदा पिरमखि अदुगा अनुना चॉकलेट अदु पायरगा तंखाई थेक्लगा अर्जुनदा पिरमखि तंजादुदा अर्जुनगी मची थेंगनरमी अदुदुगा अर्जुनगी मचीना हारक्खि मसी आंगांगसिदी यामना मबुक फै कनाना तंबी नंग अदुमायना याम फरिसिबो हाइबना कौशनबा मतमदा मपासु मयामसु लोइना चंगछिनदुना अनुबु लुना तौखि मदुदगिदी अर्जुन से मीना इंपोर्टेंस पीबगी चांगसे सुम हंदरखि मदुदगिदी अर्जुनना अनुसे महाकी यामना नुसीदबा मी हाइबदो ओरखि महाकना याम जेलस ओइखि अर्जुनदी कैसु खंजेबा नते अदुबु अर्जुनदी महाकसे याम नुसीरमदे याम साउनिंगमी अदुगा अर्जुन से शैलेजानदी यामना लुना तौजरमी महाकी अपोको मसादौना करिगुंबा अमा लैतारगसु अर्जुनना शैलेजादा दुम हारमी शैलेजानसु अर्जुनगा दुम लैमिनरमी नोंमदी अर्जुन से महाकी स्कूल चप्पा नुमित अमदा महाक याम हरावरमी महाक क्लास 1 कादोरे हाइदुना अदुबु अर्जुनगी मराइबा खाइगद्रा अनुना अैदी अर्जुन याउददी स्कूलदा लाइक तमोय हाइखिरमी उपाय लेतदुना मयामना अर्जुन से क्लास 1 कागदबदु केजी दा हंदहलगा अनुगा अमुक लाइक तमिनहलमी मसिदा अर्जुन की ख्वाइदगी पोरपोक साकपा हाइबदु ओइकिरमी चही असुम हौसंगिबे मतुंग इना
ꯑꯥꯔꯖꯨꯟꯒꯤ ꯃꯥꯔꯛꯁꯦ ꯑꯁꯨꯝ ꯍꯟꯊꯔꯛꯈꯤ ꯑꯗꯨꯗꯨꯒ ꯑꯅꯨꯒꯤ ꯃꯥꯔꯛꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯅ ꯑꯅꯨꯗꯒꯤ ꯇꯝꯃꯨꯅꯍꯦ ꯅꯪꯕꯣ ꯑꯅꯨꯗꯒꯤ ꯇꯝꯃꯨꯅꯍꯦ ꯅꯪꯕꯣꯅ ꯍꯟꯖꯟ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏ ꯑꯥꯔꯖꯨꯟꯁꯦ ꯁ꯭ꯀꯨꯜ ꯕꯪ ꯇꯧꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯅꯨꯅ ꯎꯍꯧꯕꯗ ꯍꯦꯛꯇ ꯂꯥꯛꯑꯒ ꯃꯄꯥꯅ ꯇꯝꯊꯣꯛꯏ ꯑꯗꯨꯒ ꯃꯄꯥꯅ ꯆꯩꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔꯖꯨꯟꯅꯁꯨ ꯅꯨꯄꯤ ꯑꯃꯗ ꯆꯤꯊꯤ ꯄꯤꯔꯨꯕ ꯃꯇꯝꯗ ꯑꯅꯨꯅ ꯎꯍꯧ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯃꯄꯥꯗ ꯂꯥꯛꯑꯒ ꯇꯝꯊꯣꯛꯏ ꯑꯅꯨꯅ ꯑꯃꯨꯛꯁꯨ ꯑꯥꯔꯖꯨꯟꯁꯦ ꯊꯦꯝꯃꯝꯃꯤ ꯑꯩ ꯇꯧꯒꯦ ꯌꯥꯎ ꯇꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯀꯥꯏꯅ ꯊꯦꯝꯃꯝꯃꯤ ꯆꯍꯤꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯖꯨꯟ ꯑꯃꯁꯨꯡ ꯑꯅꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯛꯈꯤ ꯑꯥꯔꯖꯨꯟꯒꯤ ꯃꯥꯔꯛꯁꯤ ꯌꯨꯝ ꯑꯃꯒꯤ ꯄꯤꯟ ꯅꯝꯕꯔꯒ ꯆꯞ ꯃꯥꯟꯅꯔꯛꯈꯤ ꯑꯅꯨꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯈꯨꯗꯤꯡꯃꯛꯇ ꯇꯣꯞ ꯔꯤꯖꯜ ꯐꯪꯈꯤ ꯑꯥꯔꯖꯨꯟꯗꯤ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯂꯣꯏꯅ ꯊꯝꯗꯣꯛꯇꯨꯅ ꯃꯤꯡ ꯆꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯨꯗꯤ ꯇꯣꯞ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯃꯤꯡ ꯆꯟꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯇꯤꯡꯂꯝꯗꯦ ꯑꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯁꯥꯎꯗꯨꯅ ꯑꯅꯨꯗꯒꯤꯁꯨ ꯈꯔ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯃꯤꯗꯤ ꯇꯣꯞ ꯇꯥꯗꯅ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯤꯡꯗꯦ ꯅꯪꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯤ ꯑꯗꯨꯒ ꯑꯅꯨꯗꯒꯤ ꯇꯝꯃꯨꯅꯁꯨ ꯍꯟꯖꯟ ꯍꯥꯏꯕꯗ ꯑꯥꯔꯖꯨꯟꯁꯦ ꯃꯅꯥꯁꯦ ꯄꯪꯁꯜꯂꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯊꯤꯡꯕ ꯉꯝꯗꯕꯒꯨꯝ ꯑꯥꯔꯖꯨꯟ ꯑꯃꯁꯨꯡ ꯑꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤ ꯑꯥꯔꯖꯨꯟꯗꯨ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯜꯂꯝꯃꯤ ꯀꯣꯂꯦꯖ ꯑꯗꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖꯅꯤ ꯅꯁꯥ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯥꯔꯖꯨꯟ ꯑꯗꯨ ꯆꯍꯤ 4 ꯐꯥꯎꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀꯣꯔꯁꯇꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯃꯤ ꯂꯥꯁ ꯏꯌꯥꯔ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯤꯖꯜꯇꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯔꯛꯄ ꯑꯣꯏꯕꯅꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯕꯇ ꯑꯅꯨꯗꯨ ꯃꯍꯥꯛꯀꯤ ꯔꯤꯖꯜꯇꯨ ꯌꯦꯡꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯅꯨꯁꯤ 95% ꯐꯪꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯝꯈꯤ ꯑꯥꯔꯖꯨꯟꯗꯤ ꯀꯌా ꯐꯪꯉꯕꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅ ꯃꯗꯨꯗ ꯑꯥꯔꯖꯨꯟꯒꯤ ꯃꯥꯔꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯒꯤꯗꯤ ꯁꯕꯖꯦꯛ 5 ꯕꯦꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯐꯦꯜ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯑꯅꯨꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯑꯥꯔꯖꯨꯟꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕꯒꯤ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯣꯟꯗꯨꯅ ꯃꯃꯥꯏꯗꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯣꯟꯈꯠꯅꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯂꯧꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗꯨꯅ ꯑꯥꯔꯖꯨꯟ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯥꯏꯁꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯅ ꯈꯨꯝꯖꯤꯜꯂ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯔꯛꯈꯤ ꯑꯅꯨꯅ ꯅꯪꯁꯦ ꯀꯣꯏꯊꯤ ꯊꯤꯍꯧꯕꯅꯤ ꯅꯪ ꯁꯕꯖꯦꯛ 5 ꯐꯦꯜ ꯑꯣꯏ ꯍꯥꯏꯗꯨꯅꯅꯦ ꯑꯅꯨꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛꯅ ꯑꯩꯁꯦ ꯈꯨꯝꯖꯤꯜꯂ ꯆꯠꯂꯤꯁꯦ ꯑꯩꯁꯦ ꯎꯗꯅꯕꯅ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯕꯅꯤ ꯅꯪꯅ ꯁꯕꯖꯦꯛ 5 ꯐꯦꯜ ꯑꯣꯏ ꯍꯥꯏꯕꯗꯨꯅ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯍꯥꯏꯔꯛꯏꯅꯤ ꯃꯗꯨ ꯍꯥꯏꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗꯣ ꯏ ꯀꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗꯨꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩ ꯕꯦꯛ ꯆꯠꯂꯤꯕ ꯁꯕꯖꯦꯛꯁꯤꯡꯗꯣ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯋꯥꯏꯕ ꯂꯥꯛꯏꯅꯤ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗꯨꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯋꯥꯏꯕꯁꯦ ꯆꯍꯤꯁꯤꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀꯣꯔꯁꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯅꯪꯅ ꯋꯥꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯎ ꯂꯥꯏꯔꯤꯛꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯍꯦꯛ ꯀꯣꯂꯦꯖꯁꯦ ꯖꯣꯏꯟ ꯇꯧꯕꯗꯒꯤꯅꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯨꯈꯤꯕꯁꯤꯅꯅꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯈꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯕꯦꯛ ꯆꯥꯔꯤꯕ ꯁꯕꯖꯦꯛꯇꯨꯒꯤ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤꯅ ꯍꯥꯏꯔꯝꯈꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯖꯨꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯑꯃꯟꯕ ꯌꯣꯟꯕ ꯃꯤꯁꯤꯡꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯅꯨꯅ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯀꯞꯀꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯅꯨꯃꯤꯠ ꯊꯣꯛꯂꯛꯈꯤꯅꯤꯗꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯏ ꯀꯥꯕꯁꯦ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯍꯥꯛ ꯐꯣꯟ ꯊꯨꯒꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯒꯤ ꯑꯥꯏꯐꯣꯟꯗꯣ ꯊꯨꯒꯥꯏꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯒꯤ ꯑꯥꯏꯐꯣꯟꯗꯣ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯀꯌꯥꯝ ꯋꯥꯈꯤ ꯈꯪꯕ꯭ꯔꯥ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯦ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦꯕ ꯃꯁꯤꯒꯤ ꯑꯅꯨꯁꯤꯅꯅꯦ ꯍꯦꯛ ꯑꯩꯉꯣꯟꯗꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤꯅꯦ ꯄ꯭ꯔꯥꯟꯁꯦ ꯄꯨꯛ ꯆꯥꯛꯄ ꯍꯧꯕꯅꯦꯅ ꯍꯥꯏꯔꯝꯈꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯄꯩꯈꯥ ꯐꯦꯜ ꯑꯣꯏꯕꯒꯤ ꯉꯥꯡꯕ ꯃꯇꯝꯗ ꯅꯪꯒꯤ ꯒꯥꯔꯤ ꯂꯩꯌꯨ ꯍꯥꯏꯗꯅ ꯂꯩꯔꯦ ꯅꯪꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯄꯤꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤ ꯑꯗꯨꯗꯨꯒ ꯃꯤꯒꯤ ꯃꯆꯥꯗꯤ IAS ꯐꯥꯎꯕ ꯌꯥꯎ ꯊꯕꯛ ꯇꯧꯅꯈꯤꯕ ꯌꯥꯎ ꯂꯣꯏ ꯇꯧꯅꯈ꯭ꯔꯦ ꯅꯪꯅ ꯅꯃꯥꯟꯅꯕ ꯐꯠꯇꯕ ꯈꯔ ꯇꯤꯟꯅꯔꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯆꯥꯗꯒꯤꯁꯨ ꯈꯔ ꯇꯝꯃꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯆꯥꯗ ꯇꯝꯃꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯥꯝꯖꯕ ꯉꯝꯗꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯪꯀꯜ ꯅꯪꯒꯤ ꯇꯣꯂꯣꯞꯁꯦ ꯀꯌꯥ ꯆꯥꯒꯦ ꯍꯪꯉꯛꯈꯤ ꯑꯩ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯤ ꯆꯥꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯇꯝꯗ ꯅꯪ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯆꯥ ꯇꯥꯔꯒꯁꯨ
ꯃꯤꯒꯤ ꯕꯤꯜ ꯒꯦꯠꯁꯇꯤ ꯊꯥ ꯑꯃꯗ ꯀꯔꯣ ꯇꯥꯜꯂꯤ ꯅꯪ ꯃꯗꯨꯗꯤ ꯇꯥꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯗꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯁꯨ ꯃꯥꯏ ꯃꯇꯧ ꯇꯝꯕꯁꯨ ꯌꯥꯗ꯭ꯔꯥ ꯍꯥꯏ ꯃꯤ ꯉꯝꯖꯕꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯃꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯤꯗꯨꯅꯤ ꯅꯪꯅ ꯇꯣꯂꯣꯞ ꯐꯪꯕ ꯉꯝꯗ꯭ꯔꯤꯗꯨꯅ ꯅꯪꯒꯤ ꯉꯝꯖꯕꯤꯗꯨꯅꯤ ꯑꯗꯨꯗꯨꯅ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯑꯔꯖꯨꯟ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯤꯗ ꯌꯨ ꯊꯛꯇꯨꯅ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯩꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦꯅ ꯍꯥꯏꯔꯝꯃꯤ ꯀꯩꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯅꯣꯗ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯔꯖꯨꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯟꯕ ꯍꯧꯅꯗꯦꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯁꯠ ꯂꯥꯎ ꯂꯩꯁꯟꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨꯅ ꯒꯥꯔꯤ ꯑꯃꯕꯨ ꯊꯣꯝꯃꯝꯈꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯁꯩꯂꯦꯖꯥꯒꯤ ꯒꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯩꯂꯦꯖꯥꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯩꯂꯦꯖꯥꯅ ꯀꯔꯤꯅꯣ ꯑꯔꯖꯨꯟ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯩ ꯎꯕꯤꯒꯨꯝꯗꯤ ꯇꯧꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯩꯒꯤꯅꯤꯅꯦ ꯁꯩꯂꯦꯖꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯑꯣ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯁꯤ ꯒꯥꯔꯤꯁꯦ ꯎꯕꯤꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯩꯗ ꯑꯔꯖꯨꯟꯅ ꯑꯩꯈꯣꯏ ꯕꯕꯥ ꯍꯥꯏꯗꯣꯛꯀꯅꯨꯀꯣꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯩꯗ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨꯁꯨ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯒꯥꯔꯤꯗꯣ ꯌꯦꯡꯉꯒ ꯆꯨꯝꯅ ꯊꯧꯕ ꯌꯥꯗꯕ꯭ꯔꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯃꯄꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯒꯥꯔꯤꯁꯦ ꯃꯅꯤꯡꯗ ꯊꯣꯝꯇꯠꯂꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯤꯡꯉꯦꯅ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄꯗ ꯒꯥꯔꯤꯗꯣ ꯁꯠ ꯂꯥꯎ ꯂꯩꯁꯜꯂꯨꯕ ꯃꯇꯝꯗ ꯒꯥꯔꯤꯗꯣ ꯊꯣꯝꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯅꯨꯅ ꯀꯀꯥ ꯉꯥꯏꯈꯣ ꯑꯩ ꯉꯥꯡꯅꯒꯦꯁꯦ ꯌꯥꯝ ꯀꯟꯅ ꯁꯧꯒꯠꯈꯤꯅꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯅꯨꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯑꯔꯖꯨꯟ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯊꯧꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯁꯤ ꯒꯥꯔꯤ ꯑꯇꯣꯞꯄ ꯅꯠꯇꯕꯤꯗ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯤ ꯑꯇꯣꯞꯄꯗꯣ ꯈꯨꯗꯛꯇ ꯊꯣꯝꯇꯠꯇꯅ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯅꯨꯅ ꯑꯔꯖꯨꯟꯒꯤ ꯃꯃꯤꯠꯇ ꯌꯦꯡꯉꯒ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯃꯤꯠꯁꯦ ꯉꯥꯡꯉꯤꯁꯦ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯐꯥꯔꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯄꯥꯗꯨꯅ ꯂꯥꯛꯑꯣ ꯅꯪ ꯁꯤ ꯂꯥꯛ ꯀꯔꯤ ꯍꯥꯏꯅꯣ ꯌꯦꯡꯒꯦ ꯂꯥꯛ ꯅꯪ ꯁꯤꯗ ꯆꯪꯁꯤꯜꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯇꯞꯂꯤ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯨꯟꯃꯛ ꯇꯧꯔꯒ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯕꯕꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯗ ꯃꯍꯥꯛꯅ ꯅꯪ ꯁꯣꯔ ꯀꯥꯝꯃꯛꯎ ꯍꯥꯏ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯑꯩ ꯉꯁꯤ ꯕꯤꯔꯌꯥꯅꯤ ꯆꯥꯔꯨꯕꯅꯤꯅ ꯁꯣꯔ ꯃꯅꯝꯁꯦ ꯌꯥꯝ ꯅꯝꯊꯤꯑꯦ ꯕꯕꯥ ꯑꯗꯨꯗꯨꯅ ꯑꯩ ꯃꯥꯏ ꯃꯤꯠ ꯆꯤꯟ ꯈꯥ ꯑꯝꯇ ꯇꯦꯡꯊꯣꯛꯑꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯪ ꯆꯤꯟ ꯈꯥ ꯇꯦꯡꯕ ꯂꯥꯏꯔꯤ ꯕꯕꯥ ꯁꯣꯔ ꯀꯥꯝꯃꯛꯎ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯔꯖꯨꯟꯅ ꯁꯣꯔ ꯀꯥꯝꯕ ꯃꯇꯝꯗ ꯃꯄꯥꯗꯣ ꯋꯥꯟꯊꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯈꯤ ꯑꯗꯨꯒ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯅꯨꯅ ꯕꯕꯥ ꯃꯥꯁꯦ ꯉꯁꯤ ꯔꯤꯖꯜ ꯎꯔꯨꯕ ꯃꯇꯝꯗꯨꯗ ꯄꯩꯈꯥꯗꯣ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯨ ꯊꯛꯎꯔꯤ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥꯗꯨꯅ ꯀꯔꯤꯕ ꯅꯣꯏ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯦꯕ ꯍꯥꯏꯔꯦ ꯑꯗꯩꯗ ꯑꯅꯨꯅ ꯑꯩꯈꯣꯏ ꯄꯩꯈꯥ ꯍꯥꯏꯗꯣꯛꯏ ꯕꯕꯥ ꯑꯗꯨꯒ ꯑꯩ 95% ꯐꯪꯉꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯅꯨꯅ 95% ꯐꯪꯉꯦ ꯍꯥꯏꯕꯗꯨꯗ ꯃꯄꯥꯗꯨꯅ ꯑꯔꯖꯨꯟ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗꯩꯗ ꯍꯥꯏꯗꯣꯛꯑꯦ ꯄꯩꯈꯥꯗꯣ ꯑꯗꯨꯒ ꯃꯥꯔꯛꯇꯣ ꯑꯩ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯅꯣ ꯌꯥꯔꯅꯤ ꯍꯥꯏꯕꯣ ꯀꯌꯥ ꯐꯪꯉꯤꯅꯣ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥ ꯆꯠꯂꯤ 70%ला नत्ते 60%ला नत्ते 50%ला नत्ते 60ꯖꯨ 70ꯖꯨ ꯑꯃꯗ ꯅꯠꯇꯕ ꯑꯗꯨꯗꯤ ꯅꯪ ꯄꯥꯁ ꯇꯧꯕ꯭ꯔꯅꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯃꯥ ꯁꯕꯖꯦꯛ 5ꯗ ꯐꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯣ ꯃꯩ ꯊꯥꯗꯅ ꯁꯥꯎꯔꯛꯈꯤ ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯄꯩꯁꯥꯁꯦ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯁꯦ ꯄꯩꯁꯥ ꯂꯣꯏ ꯂꯣꯏꯔꯕꯅꯤ ꯑꯗꯨꯗꯨꯅꯅꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯑꯩꯈꯣꯏꯁꯤꯗꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯑꯩꯈꯣꯏ ꯃꯃꯥꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯄꯔ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯑꯄꯔ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯝ ꯇꯥꯔꯁꯨꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯎꯕꯗꯅꯦ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯐꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯑꯣꯏꯔꯛꯈ꯭ꯔꯦ ꯃꯗꯨꯐꯥꯎꯗ ꯈꯪꯗꯦ ꯈꯔ ꯂꯩꯔꯒꯗꯤ ꯂꯝꯕꯤꯗ ꯋꯥꯏ ꯁꯤꯜꯂꯛꯄ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗ ꯆꯩꯗꯨꯅ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯥꯒꯁꯨ ꯇꯧꯔꯣꯏꯕ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯥꯔꯛꯇꯣ ꯔꯤꯆꯦꯛ ꯑꯃꯨꯛꯇꯪ ꯇꯧꯍꯜꯂꯒ ꯃꯥꯔꯛꯇꯣ ꯑꯗꯨꯝ ꯄꯥꯁ ꯇꯧꯖꯔꯛꯁꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯅꯨꯅ ꯏꯄꯪ ꯄꯪꯒꯩ ꯐꯔꯛ ꯇꯥꯔꯒ ꯑꯔꯖꯨꯟ ꯑꯗꯣ ꯅꯪ ꯃꯥꯔꯛꯇꯨꯗꯤ ꯌꯥꯝ ꯐꯖꯈꯤꯗꯕꯅꯤ ꯑꯗꯨ ꯔꯤꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯨ ꯃꯥꯔꯛꯁꯨ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯇꯧꯗꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯔꯖꯨꯟꯅ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯅ ꯃꯊꯥ ꯑꯃꯨꯛ ꯁꯥꯔꯝꯃꯤ ꯃꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯆꯠꯍꯧꯔꯁꯤꯍꯦ ꯍꯥꯏꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯩꯂꯦꯖꯥꯅ ꯋꯥꯁꯦ ꯂꯣꯏ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗꯣ ꯇꯨꯃꯤꯟꯅ ꯄꯨꯊꯣꯛꯑꯒ ꯅꯪꯒꯤ ꯔꯤꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯄꯥꯁꯄꯨ ꯇꯧꯒꯗ꯭ꯔꯅꯦꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯁ꯭ꯀꯦꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯗꯣꯏꯅꯣ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯈꯔ ꯆꯪꯅꯤꯗꯥꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯐꯔꯦ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯣ ꯅꯪ ꯃꯁꯤ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯅꯨꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯅꯨꯗ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯋꯥꯁꯦ ꯂꯣꯏ ꯀꯥꯏꯔꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯨꯒ ꯑꯔꯖꯨꯟꯒꯗꯨ ꯏꯌꯥꯔꯄꯣꯔꯠꯇ ꯃꯆꯦ ꯂꯧꯕ ꯆꯠꯂꯝꯃꯤ ꯃꯐꯝꯗꯨꯗ ꯊꯥꯏꯅꯒꯤ ꯇꯥꯏꯞꯇ ꯑꯔꯖꯨꯟꯅ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ
ꯑꯗꯨꯅ ꯌꯦꯡꯉꯒ ꯃꯇꯤꯟ ꯌꯣꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦ ꯅꯪ ꯆꯥꯒꯦ ꯂꯣꯏ ꯆꯥꯔꯣꯁꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯆꯣꯀ꯭ꯂꯦꯠꯇꯣ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯪꯈꯥꯏ ꯊꯦꯛꯑꯒ ꯑꯥꯔꯖꯨꯟꯗ ꯄꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯆꯦꯁꯨ ꯂꯥꯛꯂꯝꯃꯤ ꯃꯆꯦ ꯂꯥꯛꯄꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯥꯡ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯃꯆꯦꯒꯤ ꯃꯆꯥꯗꯨꯁꯨ ꯌꯥꯎꯈꯤ ꯃꯆꯦꯒꯤ ꯃꯆꯥꯗꯨꯅ ꯑꯥꯔꯖꯨꯟꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯁꯪꯁꯀꯥꯔꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯁꯦ ꯄꯨꯡꯉꯛꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯤ ꯑꯅꯨ ꯄꯨꯗꯨꯅ ꯃꯆꯦꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ ꯑꯥꯔꯖꯨꯟꯒꯤ ꯃꯆꯦꯅ ꯑꯅꯨꯒꯤꯗꯃꯛꯇ ꯑꯥꯏꯐꯣꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯟꯁꯤꯗꯔ ꯇꯧꯔꯕꯣ ꯅꯪ ꯑꯁꯣꯝ ꯅꯥꯀꯟꯗ GMAT ꯑꯦꯛꯖꯥꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯗꯨꯗ ꯂꯩꯕ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯀꯣꯂꯦꯖ ꯑꯃ ꯂꯩ MBAꯒꯤ ꯇꯨꯔꯤꯇꯣ ꯀꯣꯂꯦꯖꯇꯨꯗ ꯃꯤꯡ ꯆꯟꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯑꯗꯨꯗ ꯆꯟꯒꯦꯅ ꯃꯇꯝꯗꯨꯗ ꯊꯦꯔꯦꯖꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅꯦ ꯃꯤꯡ ꯆꯟꯕꯒ ꯌꯥꯔꯣꯏ ꯆꯟꯒꯦꯒꯅꯅꯦ ꯑꯥꯔꯖꯨꯟꯗ ꯍꯥꯏꯖꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟ ꯆꯟꯗꯣꯏ ꯇꯥꯔꯗꯤ ꯑꯩꯁꯨ ꯃꯤꯡ ꯆꯟꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯆꯟꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯅꯤꯃꯛꯇꯣꯅ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯪꯗꯤ ꯃꯤꯡ ꯆꯟꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯂꯨꯍꯣꯡꯊꯣꯛꯈꯤꯗꯧꯔꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯋꯥꯍꯩꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯅꯨꯗꯣ ꯁꯥꯎꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯥꯔꯖꯨꯟꯗꯣ ꯃꯥꯒꯤ ꯃꯃꯥꯡ ꯅꯨꯄꯥꯗꯨꯒ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯀꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯃꯥ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯑꯝꯇ ꯁꯦꯟꯅꯧꯁꯦ ꯋꯥ ꯉꯥꯡꯅꯧꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯁꯤꯅꯨ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯦ ꯃꯥꯒꯤ ꯃꯃꯥꯡ ꯅꯨꯄꯥꯗꯨꯅ ꯊꯦꯝꯃꯒ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯥꯃꯁꯦ ꯅꯪꯅ ꯌꯥꯝ ꯐꯅ ꯈꯜꯂꯤꯗꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯃꯇꯝꯗꯅꯦ ꯁꯕꯖꯦꯛ 5ꯅꯦ ꯕꯦꯛ ꯆꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯐꯦꯜ ꯑꯣꯏꯅꯤ ꯃꯗꯨꯗꯩꯗ ꯃꯃꯥ ꯅꯨꯄꯥꯗꯨꯅ ꯑꯥꯔꯖꯨꯟꯗ ꯍꯪꯉꯛꯈꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯅꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯆꯨꯝꯃꯦ ꯑꯗꯣ ꯑꯩ ꯐꯦꯜ ꯑꯣꯏꯒꯦ ꯌꯥꯎꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯆꯦꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯄꯥꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯏꯀ꯭ꯔꯣꯁꯣꯞꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯅꯄꯥꯗꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯃꯒ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯅꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯁ ꯕꯤꯜ ꯒꯦꯠꯁꯇꯨꯗꯤ ꯃꯥꯁꯨ ꯁꯕꯖꯦꯛ ꯈꯔꯗ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯈꯜꯂꯨ ꯕꯣꯁ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯈꯥ ꯊꯕꯛ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯁꯨ ꯕꯣꯁ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯐꯦꯜ ꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯑꯥꯔꯖꯨꯟꯒꯤ ꯃꯆꯦꯗꯨꯅ ꯀꯔꯤꯕ ꯅꯪꯅ ꯑꯉꯥꯡꯅ ꯐꯠꯇꯕ ꯇꯝꯕꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯅꯨꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯅꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯑꯅꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯄ ꯇꯥꯏꯃꯤꯡꯗꯨ ꯑꯅꯨꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯃꯄꯥꯗꯨꯅ ꯍꯪꯂꯛꯈꯤ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯃꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯣꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯅ ꯑꯥꯔꯖꯨꯟꯁꯦ GMAT ꯑꯦꯛꯖꯥꯝ ꯊꯥꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ MBA ꯇꯧꯍꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝ ꯀꯥꯟꯗ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯐꯦꯜ ꯑꯣꯏꯗꯅ ꯂꯩꯕ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯄꯩꯈꯥ ꯊꯥꯍꯟꯗꯣꯔꯤꯕ ꯑꯣꯏꯔꯣꯏ ꯁꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯍꯥꯏꯀꯣ ꯑꯅꯨꯗ ꯑꯣꯏꯅ ꯍꯥꯏꯀꯣ ꯑꯅꯨꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯅꯤ ꯃꯥ ꯑꯣꯏꯅ ꯇꯧꯍꯟꯕ ꯌꯥꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯥꯔꯖꯨꯟꯗꯣ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯂꯝꯕꯤꯗꯨꯗ ꯑꯅꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯥꯔꯖꯨꯟꯗ ꯐꯥꯔꯒ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯃꯁꯤ ꯍꯅꯨꯕꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯈꯪꯗꯦꯅꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯗꯣ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣꯅ ꯍꯥꯏꯔꯒ ꯉꯛꯂꯝꯃꯤ ꯑꯗꯨꯒꯤ ꯑꯥꯔꯖꯨꯟꯅ ꯃꯊꯥ ꯁꯥꯔꯒ ꯁꯤ ꯋꯥꯁꯤꯁꯨ ꯅꯪ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯕꯥꯗ ꯍꯥꯏꯗꯨꯔꯥꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯅꯨꯅ GMAT ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤ ꯕꯦꯁꯤꯛ ꯃꯦꯠꯁ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯈꯪꯉꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯩꯗꯒꯤ ꯑꯗꯨꯒ ꯑꯅꯨꯅ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯔꯖꯨꯟꯗꯣ ꯑꯅꯨꯅ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯕꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯁꯦ ꯃꯥꯅꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯅꯤ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯅ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯛꯏꯁꯦ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯔꯦ ꯑꯩ GMAT ꯑꯦꯛꯖꯥꯝꯒꯤ ꯄꯩꯈꯥ ꯊꯥꯕꯒꯤ ꯑꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒꯦꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯅꯪ GMAT ꯑꯦꯛꯖꯥꯝ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯉꯕ꯭ꯔꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯈꯪꯗꯦ ꯑꯥꯔꯖꯨꯟꯅ GMAT ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯦ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯑꯣꯏꯕ ꯑꯦꯛꯖꯥꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯔꯝꯃꯤ ꯀꯃꯥꯏꯅ ꯂꯨꯒꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ IQ ꯂꯦꯚꯦꯜꯗꯨꯗꯤ ꯃꯈꯥꯗ GMAT ꯑꯦꯛꯖꯥꯝꯒꯤ IQꯁꯤꯅꯅꯦ ꯃꯊꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯪꯕꯨ ꯋꯥꯈꯜ ꯍꯟꯊꯍꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯩꯈꯥꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯦ ꯅꯨꯄꯥ ꯑꯃ ꯂꯩ ꯁꯔꯚꯦꯁ ꯀꯧꯕ ꯃꯍꯥꯛꯁꯦ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯉꯤ ꯃꯉꯣꯟꯗ ꯉꯥꯛ ꯇꯥꯟꯅꯔꯒꯗꯤ ꯊꯕꯛꯁꯦ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯗꯣ ꯁꯔꯚꯤꯁꯀꯤ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯨꯒꯤ ꯃꯃꯤꯡꯅ SFEC ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯃꯐꯝꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯁꯔꯚꯤꯁꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ GRFꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯑꯗꯨꯒ ꯃꯁꯤꯁꯤꯅ GMATꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯛꯖꯥꯝꯗꯨꯁꯨ ꯅꯪꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯃꯤ ꯅꯪ ꯃꯥꯟꯕ ꯑꯃ ꯇꯧꯔ ꯊꯥꯍꯟꯒꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯑꯩ ꯃꯥꯟꯕ ꯍꯥꯏꯁꯤꯕꯨ ꯀꯦꯃꯦꯔꯥꯗ ꯎꯔꯗꯤ ꯂꯣꯏꯅ ꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯙꯥꯔ ꯀꯥꯔꯗ ꯐꯥꯎꯕ ꯃꯁꯛ ꯈꯪꯅꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯎꯗꯣꯏꯅꯣ
ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯁꯤ ꯐꯥꯎꯗ ꯆꯥꯏꯅꯥꯒꯤ ꯀꯦꯃꯦꯔꯥꯅꯤ ꯈꯔ ꯑꯃꯅ ꯌꯥꯏ ꯈꯔ ꯑꯃꯅ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯅꯪ ꯃꯁꯛ ꯀꯩꯁꯨ ꯈꯪꯉꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯩ ꯁꯤꯗꯩꯗ ꯁꯣꯏꯗꯅ ꯄꯩꯈꯥꯗ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯗꯣ ꯃꯁꯤ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯅ ꯂꯣꯏ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯅ ꯈꯤꯇꯪ ꯀꯥꯔꯟ ꯇꯥꯔꯞꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯄꯒ ꯆꯞ ꯃꯥꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯩꯕꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯨꯞ ꯂꯩꯔꯕꯅꯤ ꯄꯨꯂꯞ ꯂꯨꯞꯀꯦꯔꯥ ꯂꯨꯞꯄꯣꯏꯔꯥ ꯑꯩ ꯊꯣꯛꯄ ꯍꯟꯗꯛꯇꯤ ꯇꯧꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯨꯗꯣ ꯀꯩꯊꯦꯜꯗ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯥꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯃꯥꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ ꯑꯩ ꯖꯤꯃꯦꯠ ꯑꯦꯛꯖꯥꯝꯁꯦ ꯊꯥꯅꯤꯡꯗꯕꯅꯤ ꯑꯗꯣ ꯑꯥꯔꯖꯨꯟꯁꯦ ꯊꯥꯒꯗ꯭ꯔꯥ ꯊꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯥꯏꯗꯨꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯅꯤ ꯀꯔꯤꯒꯨꯝꯕ ꯄꯩꯈꯥꯗ ꯊꯥꯔꯒ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏ ꯃꯗꯨꯗ ꯅꯪ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯔꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯥꯔꯖꯨꯟꯁꯦ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯃꯥ ꯂꯩꯕ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯃꯥꯁꯦ ꯁꯤꯗꯩꯗ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯆꯠꯈꯤ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯔꯖꯨꯟꯅ ꯑꯩꯁꯦ ꯄꯦꯜꯂꯕꯅꯤ ꯑꯅꯨꯁꯤꯒ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯊꯥꯏꯅꯉꯩꯗꯒꯤꯅꯦ ꯑꯩꯅꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯥꯔꯁꯨꯅꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯉꯣꯟꯗ ꯁꯤꯌꯔ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯥꯁꯦ ꯑꯩ ꯄꯨꯔꯥ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯅꯨꯅ ꯑꯥꯔꯖꯨꯟꯁꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯔꯨꯞꯅꯤ ꯃꯥꯁꯤꯅ ꯑꯩꯁꯦ ꯆꯍꯤ 10 ꯂꯩꯔꯛꯇꯣꯏꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯒꯤ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯄꯥꯒꯤꯅꯦ ꯔꯨꯜꯅꯤꯁꯦ ꯂꯣꯏ ꯁꯤꯌꯔ ꯇꯧꯗꯣꯏꯅꯤ ꯃꯁꯤ ꯇꯧꯗ꯭ꯔꯗꯤ ꯌꯥꯕ ꯖꯥꯠꯅꯠꯇꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯍꯥꯏꯕꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯑꯅꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯉꯤ ꯃꯥꯅ ꯑꯩꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯁꯦ ꯃꯥꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯝꯈꯤ ꯃꯥꯁꯦ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯩꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯍꯥꯛꯁꯦ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯑꯩꯒ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩꯗ ꯑꯅꯨꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯌꯥꯝ ꯐ꯭ꯂꯠ ꯇꯧꯋꯤꯅ ꯅꯪꯉꯣꯟꯗ ꯇꯧꯁꯨ ꯇꯧꯗꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯩꯗ ꯑꯅꯨꯁꯦ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯄꯔꯐ꯭ꯌꯨꯝ ꯀꯥꯞꯇꯨꯅ ꯃꯅꯝ ꯅꯝꯕ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯨꯁꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯈꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯆꯩꯔꯝꯃꯤ ꯃꯗꯨꯗꯩꯗ ꯅꯨꯄꯥꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯆꯪꯂꯛꯈꯤ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯃꯦꯗꯥꯝꯁꯦ ꯃꯉꯣꯟꯗ ꯄꯔꯐ꯭ꯌꯨꯝꯁꯦ ꯀꯥꯞꯄꯒ ꯃꯥꯒꯤ ꯃꯅꯝ ꯅꯝꯕꯤꯗꯕꯒꯤ ꯁꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯅꯨꯗꯣ ꯑꯥꯔꯖꯨꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟꯗꯣ ꯀꯧꯔꯝꯃꯤ ꯑꯥꯔꯖꯨꯟꯗꯣ ꯆꯠꯀꯦꯅ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯅꯨꯒꯤ ꯃꯔꯝꯗ ꯊꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥꯏꯈꯤ ꯑꯩꯅ ꯊꯤꯅ ꯍꯥꯏ ꯇꯥꯔꯁꯨꯅꯦ ꯀꯔꯤꯒꯨꯝꯕ ꯆꯠꯇ ꯇꯥꯔꯗꯤ ꯃꯍꯥꯛꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯕꯕꯥꯅꯅꯦ ꯑꯩꯁꯦ ꯇꯤꯈꯠꯇꯅꯅꯦ ꯑꯃꯨꯛ ꯐꯨꯗꯣꯔꯤꯕ ꯑꯃꯨꯛ ꯆꯩꯗꯣꯔꯤꯕ ꯑꯗꯨꯗꯨꯅ ꯆꯠꯇ ꯌꯥꯗꯅ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯁꯨꯡ ꯑꯅꯨ ꯑꯥꯔꯖꯨꯟꯕꯨ ꯉꯥꯏꯔꯛꯈꯤ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟ ꯂꯥꯛꯄ ꯌꯦꯡꯉꯛꯈꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯖꯨꯟꯗꯣ ꯂꯥꯛꯇꯧ ꯃꯥꯟꯗꯦꯗꯅ ꯍꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯥꯔꯖꯨꯟꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥꯁꯤꯡꯗꯨꯒꯤ ꯃꯤ ꯃꯁꯤꯡꯁꯤꯡꯗꯣ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯅꯨꯗ ꯍꯥꯏ ꯃꯈꯣꯏꯗꯤ ꯃꯤ 10ꯅꯤ ꯑꯗꯨꯗꯨꯒ ꯑꯩꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯐꯨꯗꯣꯏꯕꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯅꯣꯛꯂꯝꯃꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅꯅꯦ ꯐꯠꯇꯕꯗꯅꯦ ꯏꯇꯨꯝ ꯍꯨꯟꯖꯟ ꯇꯥꯔꯒꯗꯤꯅꯦ ꯐꯠꯇꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯇꯩꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯅꯪ ꯐꯠꯇꯕ ꯇꯩꯕ ꯂꯥꯏꯔꯤ ꯅꯪ ꯐꯠꯇꯕꯗꯣ ꯑꯩ ꯁꯔꯞ ꯇꯧꯔ ꯁꯨꯕꯤꯒꯦ ꯃꯣꯏꯁꯤꯡꯁꯦ ꯐꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗꯨꯅ ꯑꯅꯨꯗꯣ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯂꯝꯕꯤꯗ ꯒꯨꯟꯗꯥꯁꯤꯡꯗꯨꯅ ꯑꯥꯔꯖꯨꯟ ꯑꯃꯁꯨꯡ ꯑꯅꯨꯗ ꯂꯛꯅꯕ ꯍꯧꯔꯛꯈꯤ ꯅꯪ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯥ ꯆꯣꯀ꯭ꯂꯦꯠ ꯕꯣꯏꯒꯥꯏꯅ ꯍꯥꯏꯔ ꯉꯥꯡꯉꯛꯈꯤ ꯃꯗꯨꯗꯩꯗ ꯏꯀꯣꯟ ꯀꯣꯟꯕ ꯋꯥꯍꯩꯁꯤ ꯑꯥꯔꯖꯨꯟꯗ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤꯅꯨ ꯁꯤꯗ ꯊꯝꯃꯝꯃꯨ ꯅꯪ ꯆꯠꯀꯦꯗꯤ ꯆꯠꯈꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗꯣ ꯃꯩ ꯍꯧꯔꯝꯃꯤ ꯑꯥꯔꯖꯨꯟꯅ ꯒꯨꯟꯗꯥꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯑꯗꯨꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕꯗ ꯒꯨꯟꯗꯥ ꯑꯃꯅ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯁꯦ ꯄꯨꯔ ꯆꯠꯀꯦꯗꯤ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯔꯅꯨ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯥꯔꯖꯨꯟꯅ ꯒꯨꯟꯗꯥꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯒ ꯅꯪ ꯃꯥꯕꯨ ꯒꯔꯜ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯅ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏ ꯐꯨꯔꯤꯁꯦ ꯃꯥꯁꯦ ꯅꯪꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯩꯔꯥ ꯍꯥꯏꯔꯒ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯄꯗꯒꯤꯗꯤ ꯑꯅꯨꯅ ꯑꯥꯔꯖꯨꯟꯁꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯔꯝꯃꯤ ꯑꯅꯨꯅ ꯑꯥꯔꯖꯨꯟꯁꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ ꯑꯥꯔꯖꯨꯟ ꯂꯥꯛꯂꯝꯃꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯍꯥꯏꯔꯝꯃꯤ ꯅꯪ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤ ꯅꯪ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯅꯌꯨꯝ ꯆꯪꯉꯗꯤ ꯅꯄꯥꯅ ꯁꯣꯏ ꯐꯨꯕꯤꯔꯅꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯣ ꯑꯥꯔꯖꯨꯟꯗꯨ ꯌꯨ ꯊꯛꯑ ꯂꯥꯛꯑꯝꯕꯅꯤ ꯃꯗꯨꯗ ꯑꯅꯨꯅ ꯆꯥꯛꯇꯣ ꯇꯤꯐꯤꯟꯗꯒꯤ ꯄꯨꯊꯣꯛꯑꯒ ꯑꯥꯔꯖꯨꯟꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯄꯣꯇꯦꯇꯣ ꯐ꯭ꯔꯥꯏꯗꯣ ꯍꯥꯎꯕ꯭ꯔꯥ ꯚꯤꯖꯤꯇꯦꯕꯜ ꯁ꯭ꯇ꯭ꯔꯨꯗꯣ ꯍꯥꯎꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯩꯁꯤꯁꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯣꯡꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗꯥꯅ ꯍꯥꯏꯔꯝꯃꯤ
नुमितो एग्जाम की रीचेक तब लोरगा अर्जुन दो मखोई रिजल्ट हाइदोफमदा गाइदुना लेरमी अनु अमसुंग ममानबी चंगतुना अर्जुन दो वारी सनबा मतमदा अर्जुन दो थगोय वोय वारी सबिरक्ते मदुदगी ममानबीदुना अनु नंगना अर्जुन से नंगी खल्ले हाइसे नंगोला फजना वारी सनदिसे कइगिनो हाइबा मतमदा मा एग्जाम की मथा सारमगने दुननि हाइ ताजादुरा अर्जुन दो नपी मसंगछनदुना वारी सनै अदुगा नपी दु वारी सनबा मतमदि अर्जुन दो याम हराव हरावना वारी सनरकी मदम ममानबीना इस नंगी एग्जाम की टेंशन जिदि आसे येंगो हारमी मदु उरुबा मतमदा अनु दो खोइदो सगोपा हौकी अदुगा नुपीदुना अर्जुन हारकी नंग हंदक पास तौगतादि नंग से याम मिस तौनी हारमी कदबुई मिस तौदुना से आइगी नंबर से लौरा नंबर पिनाबा मतमदुदा अनुना नंबर पिदु उहोबी नुपी मसादा अनुना कौशले दुगा माकी मोबाइल दो अर्जुन थुगाई किरमी ताजादुरा माकी ममानबीदुना अनुदु पुदुना सलमी अदुगा अर्जुन की रिजल्ट हाइदरको मतमदा अर्जुन की मार्क्स से यौरमी 92 फाउको यौरमी मयुमदै हलक्पा मतमदा मसिगी मार्क्स से कनाम थाजररोय हाइबा मतमदा मपासु आइजु थाजदे सिदी न हारमी अनुनसु हारमी हंदकते अर्जुन से मार्क्स से आइंगोंदगी सब्जेक्ट अमा फाउदा माना मार्क खेली मदुर मपाना ममांगिदुना कदौरिबा हाइबा मतमदा ममांगिदुर एग्जाम के टेस्ट लेबने से तो आंसर पेपर दो एडिशनल सीट तो आई पुंजनबा कावरमे दुतननि हारकी मदुदगी मार्क्स तो येंगो मतमदा मपासिना मु हारकी नंग एडिशनल सीट फाउबा पुनबा हिजदबोरेना मु चेरकी मदुदा मचानुपादुना आइजे पैखादा मार्क्स सिजु वांगबनी कईगिनो गांफम थीदना गांगले आंसर पेपर दुबु एडिशनल सीट पुनबा हितेना मु गांगे मार्क्स तो वांगब नत्र यारब नत्रना सावरमी मदे मपाना आकसु नतेदा न हारमी अर्जुन अमु मसी दोनसलगा नंगजु मंगारे अंगांग ममांगदा आइबु इकाय पीरि नत्रान हारमी मदे कांग्रेस अतो सावरबुनसे आई सॉरी न हारे माना मदुदगी मपादुना से नंग सावरनसे पैसा से पुरो दुगने पैसा फाउबैना मानबसिंगने पार्टी तौरनो थेममी ताजादुदा शैलेजासु लाक्लामी अदुदुगा इस मखोइना पैसा पीरगा सब्जेक्ट पास तौरदि याम फरबनि हारमी मदुदैदा कइनो पैसा पीबा हाबदि न हारमी अदो मखोइतो इंगित अमा पिनरामी पैसा पीबा हाबदि तैनतिदा मागी माके आंसर पेपर रीचेक तौबदो अमु पैसा पीरगा अमु रीचेक तौबु याहलिदना अदुदुगी हाबनिदा अदुदगिदि अर्जुनदा मसीना हारमकी अदगिदि नंग जीमेट एग्जाम थाबा यानी न हारकी मपादुना ओ नंग जीमेट एग्जाम थारसुको न हारमी मदुदगिदि अर्जुनसु होय न यारमी ताजादुदा अनुसु आइसु जीमेट एग्जाम थागे न हारमी मदुदगिदि ममाना यारमदे मपादुना मुहारकी आंगांसे लाइसु हायमिनि दुम थालो कदरोगे हाबा मतमदा मादी आई लोहोंग हलदबनी अदुगा करिगुम माना मखा ताना लाई तमनि तारदने अप्रोक्ता लेबो नुपादा मयुम पाललगने मफमदुदा माना तमनिंगबा लाइक तमजरसनु हारमी मपादुना मदुदगी मदुदि याम फबा आइडियानिना हारमी अनुदो साउनु थोखिरमी अर्जुनना ममानबसिंगदा अनुना कपका चखिबसे असिमु वाखन नुंगाइबसे नि सुदे हारमी ममानबसिंगदुना मदुदो सेरिजम कौवी हाइदुना हारमकी मदुदगिदि अर्जुन की ममानबसिंगदा अर्जुनना आइसे पैसा पीरगा अखोइगी कंसल्टेंसीदुदा मार्क्स से वांगलगा जीमेट एग्जाम दो क्लियर तौदबे यादे हारमी अदुना पैसा से कमाई तौनी खनबा मतमदा अर्जुन से शैलेजागी मनाता लागलामी अदुगा पैसा हंगबा मतमदा हंदक्ति युमगी फैमिली से कंडीशन खरा टाइट ओय अदुना पैसा दे फरक तानी हारमी तंजादुदा अनुना पैसा पुदुना अर्जुन मनाता लागतुना अर्जुनदा पैसा पिरमी अदुदुगा नाना हंदक तौदि थबक से पैसा सिजु यामी तौद्रिबा थबक तो खर रिजेक्शन तौको न हारमी अनुना अर्जुनदा पिरमी पैसा दो महाकी सेविंग नि अदुगा पीरिबा पैसा दो असुमाय तौदना SFEC दा थोक थाक तौरगा जीमेट एग्जाम पास तौनबनी हाइबगिदि खलमदे सुबदगी पेगा थानबा पैसानि न खलमी SFEC दा नुपा अमा लेरमी नुपा दो एग्जाम थानबा नुपानी महाकना एग्जाम थाबा चंकिबा मतमदा अर्जुन दो याम मथा सादुना गाइदुना लेरमी अदुगा नुपादुना एग्जाम लोरगा थोरकपा मतमदा अइना ngamjaba singdi tawre aduduga maka tabde ai chu khangtre haram saki ai pekha to pamga tharduni haram sakirami maduga arjuna magi result to yemo matanda mark to yam wangna phangambada arjun do thajaram de duga punga kirami ma yam harawrami mayumda mapada paw tamba matamda makoi celebrate tawduna party ma yam chawna lekai da organize tawrami party mafamda arjun do mapana cake inbirami aduga lekai de leiba miyam nasu arjun se thainingai gi matamda arjun bu importance piram da bdo hojikti arjun se lekai miyam nasu mark se importance piba horoklami
ꯃꯗꯨꯗꯒꯤꯗꯤ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯐꯤꯁꯀꯤ ꯅꯨꯄꯥꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯋꯥ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒꯤ ꯑꯩꯁꯦ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯐꯤꯁꯇꯨꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯁꯛ ꯇꯥꯛꯂꯝꯈꯤ꯫ ꯃꯄꯥꯗꯨꯅꯁꯨ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯖꯥꯗꯨꯕꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯕ ꯄꯨꯔꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯄꯥꯗꯨꯅ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯅꯨꯄꯥ ꯁꯔꯚꯤꯁꯋꯔꯗꯨꯗ ꯗ꯭ꯔꯤꯡ ꯑꯣꯐꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯗ꯭ꯔꯤꯡꯗꯨ ꯄꯤꯊꯛꯇꯕꯤꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯁꯔꯚꯤꯁꯋꯔꯗꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯈꯤꯗꯅ ꯋꯦꯇꯔꯗꯣ ꯀꯧꯔꯒ ꯗ꯭ꯔꯤꯡꯗꯣ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯗ꯭ꯔꯤꯡꯇꯣ ꯑꯅꯤꯔꯛ ꯃꯨꯜꯂ ꯊꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯃꯄꯥꯗꯨꯅ ꯃꯥꯁꯤ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯝꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗꯨꯗ ꯑꯥꯔꯖꯨꯟꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯤꯔꯛ ꯁꯨꯕ ꯕꯥꯔꯊꯗꯦꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯅ ꯍꯔꯥꯎꯔꯤꯕꯁꯤ ꯑꯩꯅ GMAT ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯝꯃ, ꯅꯪꯅꯗꯤ ꯊꯕꯛ ꯇꯧꯕꯁꯦ ꯃꯤꯒꯤꯗꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯔꯦ꯫ ꯅꯪꯅꯗꯤ ꯑꯦꯛꯖꯥꯝꯒ ꯊꯥꯗꯅ ꯃꯥꯔꯛꯀ ꯃꯌꯥꯝ ꯐꯪꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯅꯨꯄꯥꯗꯣ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯦꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯗꯨꯒ ꯃꯆꯦꯁꯨ ꯉꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯨꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯖꯨꯟꯗꯤ ꯃꯁꯤ ꯄꯥꯔꯇꯤꯁꯦ ꯅꯨꯡꯉꯥꯏꯗꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯗ ꯑꯅꯨꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ GMAT ꯑꯦꯛꯖꯥꯝꯁꯦ ꯊꯥꯒꯦ ꯌꯥꯔꯝꯗꯦ, ꯑꯗꯨꯒ ꯑꯩꯁꯦ ꯂꯨꯍꯣꯡꯈ꯭ꯔꯣꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟ, ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ, ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯁꯤ ꯅꯪꯒꯁꯨ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯑꯅꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗ ꯉꯥꯡꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯅꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯀꯩꯅꯣ ꯑꯅꯨ, ꯑꯩꯅ ꯀꯃꯥꯏꯅ ꯅꯣꯏ ꯏꯃꯥꯗ ꯉꯥꯡꯅꯗꯣꯏꯅꯣꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯅꯨꯅ ꯅꯪ ꯆꯠꯂꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯅꯨꯅ ꯅꯪ ꯉꯥꯏꯍꯥꯛꯇꯁꯨ ꯂꯩꯈꯣꯗꯅ, ꯅꯪ ꯆꯠꯈꯤꯅꯨ, ꯅꯪ GMAT ꯑꯦꯛꯖꯥꯝ ꯊꯥꯔ ꯆꯠꯈꯤꯅꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯨꯅ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯒꯅꯤ, ꯌꯥꯝ ꯃꯤꯁ ꯇꯧꯒꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯅ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯈꯪꯖꯟꯅꯗꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯅꯨꯅ ꯑꯥꯔꯖꯨꯟꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯥꯔꯖꯨꯟꯗꯤ ꯗꯨꯕꯥꯏꯗ ꯃꯥꯒꯤ GMAT ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯞꯇꯥ 5 ꯂꯩꯔꯒꯗꯤ ꯑꯥꯔꯖꯨꯟꯗꯨ ꯃꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯔ ꯂꯣꯏ ꯌꯥꯔꯕ꯭ꯔꯥ, ꯑꯩ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯃꯍꯥꯛꯀꯤ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯔꯦ, ꯅꯪꯒꯤ ꯃꯤꯡ ꯆꯟꯕꯁꯤ ꯋꯦꯇꯤꯡ ꯂꯤꯁꯇ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯗꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ 2 ꯑꯃꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ, ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯔꯛꯁꯤ ꯅꯪꯉꯣꯟꯗꯒꯤ 1 ꯍꯦꯜꯂꯝꯃꯤ, ꯑꯗꯨꯗꯨꯅ ꯅꯪꯁꯤ ꯋꯦꯇꯤꯡ ꯂꯤꯁꯇ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯥꯔꯖꯨꯟ, ꯑꯗꯨ ꯀꯩꯗꯧꯕ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯠ 2 ꯈꯛꯇꯅꯤ ꯍꯥꯡꯉꯤꯁꯦ, ꯑꯗꯨꯅ ꯁꯤꯠ 2ꯗꯨꯗ ꯅꯣꯏ 3 ꯁꯨꯔꯕꯅꯤꯅ ꯆꯪꯕꯗ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯔꯖꯨꯟ ꯃꯊꯥ ꯁꯥꯈꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ, ꯌꯥꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯑꯃꯗ ꯆꯟ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯪ ꯑꯗꯨ ꯌꯥꯔꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯀꯩꯗꯧꯋꯦꯒꯦ, ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯆꯠꯇꯥꯔꯦꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯥꯏꯃꯤꯡꯗꯨ ꯆꯥꯗꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ, ꯍꯥꯏꯕꯗꯤ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯕꯁꯦ ꯂꯣꯏ ꯌꯥꯅꯔꯕ꯭ꯔꯥ ꯁꯥꯔ? ꯃꯥꯁꯤ ꯑꯇꯣꯞꯄ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕ ꯌꯥꯔꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯑꯅꯨꯄꯃꯥꯒꯤ ꯃꯤꯡ ꯆꯟꯕꯒꯤ ꯊꯕꯛꯇꯣ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯛꯉꯛ ꯉꯛꯈꯤ꯫ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯅꯪꯅ ꯇꯟꯖꯥ ꯆꯥꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ꯫ ꯑꯥꯔꯖꯨꯟꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯀꯧꯗꯨꯅ ꯍꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯤꯕꯨ ꯑꯄꯪꯕꯔꯥ? ꯀꯅꯥꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯃꯤꯗꯣ, ꯃꯤꯡ ꯆꯟꯅꯤ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯕ ꯃꯇꯝꯗ, ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ, ꯀꯅꯥꯅꯣ ꯈꯜꯂꯤꯕ ꯃꯤꯁꯤꯡꯗꯨ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯑꯃꯗꯨꯗꯤ RB ꯁꯪꯀꯔ ꯁꯥꯁꯇ꯭ꯔꯤ ꯀꯧꯏ, ꯐꯔꯦꯅꯦ ꯑꯗꯣ ꯑꯃꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯤꯡ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯃꯤꯡ ꯍꯥꯏꯕꯗ ꯄꯜꯂꯝꯃꯤ, ꯑꯗꯨꯗꯨꯒ ꯈꯞ ꯆꯤꯡꯉꯒ ꯅꯨꯄꯥꯗꯨꯅ ꯄꯟꯅ ꯍꯥꯏꯔꯝꯃꯒ ꯄꯤ ꯑꯅꯨꯄꯃꯥ ꯍꯥꯏꯒꯗꯕꯗ ꯄꯟꯅꯃꯥꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯆꯦꯗꯣ ꯃꯨꯜꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯁꯦ ꯄꯥꯅꯥꯃꯥ ꯍꯥꯏꯕ ꯀꯔꯤꯕ ꯄꯤ ꯑꯅꯨꯄꯃꯥꯁꯦ ꯄꯥꯅꯥꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅꯗꯤ ꯈꯪꯂꯝꯗꯕꯅꯤ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯕꯩ ꯋꯥꯅꯤ ꯑꯅꯨꯄꯃꯥꯗꯣ ꯅꯣꯡꯃ ꯑꯩ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯩꯁꯨ ꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯏꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯇꯝꯃꯤꯕ ꯀꯣꯂꯦꯖꯇꯨꯗ ꯑꯩꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯍꯣꯏꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯃꯥꯟꯅꯕꯅ ꯂꯥꯛꯑꯒ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇ ꯅꯪꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯃꯤꯡ ꯆꯟꯕꯗꯣ ꯅꯪ ꯑꯇꯣꯞꯄ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯒꯦ ꯍꯥꯏꯗꯥꯏ ꯐꯔꯦ ꯐꯔꯦ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗꯣ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯈꯤ ꯂꯦꯞꯇꯣꯞꯇꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯑꯗꯨꯗꯨꯒ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯨ ꯊꯣꯛꯂꯛꯈꯤ ꯃꯁꯤ ꯑꯇꯥꯡꯕ ꯂꯦꯞꯇꯣꯞꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯒ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯉꯥꯡꯉꯛꯄꯗꯨꯗ ꯑꯥꯔꯖꯨꯟꯗꯣ ꯁꯥꯎꯗꯨꯅ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯅꯨꯄꯥꯗꯨ ꯐꯨꯔꯝꯃꯤ ꯑꯗꯨꯗꯨꯒ ꯀꯟꯁꯜꯇꯦꯟꯁꯤ ꯅꯨꯄꯥꯗꯨꯅ ꯑꯦꯁꯤꯁꯇꯦꯟꯗ ꯂꯥꯛꯑꯒ ꯆꯩꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯍꯥꯏꯔꯨꯔꯤꯗꯣ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯑꯥꯔꯖꯨꯟ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯖꯨꯟꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯐꯨꯕꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯅꯪꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯗꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯁꯦ ꯄꯨꯂꯤꯁꯇꯅꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯁꯤꯗ ꯇꯧꯔꯤꯕ ꯁ꯭ꯀꯦꯝ ꯃꯌꯥꯝꯁꯦ ꯑꯩ ꯄꯨꯂꯤꯁꯇ ꯂꯣꯏ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯤꯕꯅꯤ ꯁꯤꯁꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯊꯕꯛ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯌꯥꯔꯝꯈꯤꯗꯦ ꯃꯤꯡ ꯆꯟꯒꯗꯕꯅꯤ ꯑꯩꯒꯤ ꯃꯤꯡꯗꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯎꯄꯥꯏ ꯑꯃꯈꯛꯇꯗꯤ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤꯁꯤꯗꯒꯤ ꯑꯃꯈꯛꯇꯪ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯆꯟꯕ ꯌꯥꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗ ꯐꯠꯇꯕ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯅꯨꯄꯃꯥꯁꯤ ꯍꯥꯏꯕꯗꯤ ꯑꯅꯨꯁꯦ ꯗ꯭ꯔꯣꯞ ꯇꯧꯅꯕ ꯃꯥꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ ꯑꯥꯔꯖꯨꯟꯗꯨ ꯑꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯩꯂꯦꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯩꯂꯦꯖꯥꯗ ꯍꯥꯏꯔꯛꯈꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯟꯇꯤ ꯁꯩꯂꯦꯖꯥꯗꯨ GMAT ꯑꯦꯛꯖꯥꯝꯗ ꯇꯣꯞ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯩꯂꯦꯖꯥꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯑꯥꯔꯖꯨꯟꯗ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯇꯤ ꯑꯦꯛꯖꯥꯝ ꯀꯔꯝ ꯀꯥꯟꯗ ꯇꯧꯈ꯭ꯔꯤꯕ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯑꯟꯇꯤ ꯈꯪꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯟꯇꯤ ꯈꯪꯗ꯭ꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯣꯔꯤ ꯍꯥꯏꯔ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁꯩꯂꯦꯖꯥꯅ ꯀꯩꯅꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯍꯥꯏꯈꯤ ꯃꯗ ꯃꯁꯤ ꯇꯥꯕꯗ ꯑꯟꯇꯤ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯑꯣꯏꯗꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯩꯂꯦꯖꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯕ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯅꯨꯗꯨ GMAT ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗ ꯁꯩꯂꯦꯖꯥꯅ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯖꯨꯟꯅ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯟꯇꯤꯅ ꯋꯥ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯤꯅꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯍꯣꯡꯒꯤ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯍꯣꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯗ ꯂꯝ ꯍꯦꯟ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯩꯂꯦꯖꯥꯅ ꯍꯥꯏꯈꯤ ꯑꯥꯔꯖꯨꯟꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯁꯩꯂꯦꯖꯥꯁꯨ ꯑꯅꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯅꯨꯗꯨ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕꯤꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯋꯥꯁꯦ ꯅꯪ ꯌꯥꯝꯅꯗꯤ ꯍꯔꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯣꯏ ꯃꯃꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯑꯁ ꯑꯥꯔꯖꯨꯟ ꯃꯥꯏ ꯍꯥꯏꯖꯖꯅꯤ ꯑꯥꯔꯖꯨꯟꯗꯤ ꯂꯣꯏ ꯊꯦꯝꯕ ꯍꯩꯕꯅꯤꯅ ꯍꯥꯏꯔꯒ ꯆꯪꯂꯛꯈꯤ ꯃꯗꯨꯗ ꯁꯩꯂꯦꯖꯥꯅ ꯏꯃꯨꯡꯗ ꯑꯅꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗ ꯁꯩꯂꯦꯖꯥꯅ ꯅꯪ ꯑꯩ ꯈꯪꯍꯟꯗꯕꯤꯗ GMAT ꯑꯦꯛꯖꯥꯝ ꯊꯥꯏ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯪꯉꯛꯈꯤ ꯃꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥꯅ ꯍꯥꯏꯕꯅꯤ ꯃꯗ ꯁꯩꯂꯦꯖꯥꯅ ꯍꯥꯏꯕꯗꯨ ꯇꯥꯁꯟꯅꯗꯒꯤ ꯑꯅꯨꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯉꯛꯇꯧ ꯂꯩꯔꯦ ꯐꯤ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯗ꯭ꯔꯣꯗꯨꯗꯤ ꯍꯥꯏꯔꯝꯃꯤ ꯃꯗ ꯃꯃꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯐꯤ ꯊꯤꯅꯕ ꯈꯛꯇ ꯂꯩꯔꯤꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯨꯅ ꯍꯣꯏ ꯈꯤꯇꯪ ꯍꯥꯏꯔꯒ ꯐꯝꯃꯝꯃꯤ ꯑꯗꯨꯗꯨꯒ ꯃꯃꯥꯗꯨꯅ ꯐꯣꯇꯣ ꯈꯔ ꯄꯨꯔꯛꯑꯒ ꯃꯁꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯜꯂꯨ ꯑꯗꯨꯗꯨꯒ ꯅꯪ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯅꯪ ꯌꯥꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯈꯨꯗꯣꯝ ꯊꯤꯜꯂ ꯍꯥꯏꯔꯝꯃꯤ ꯑꯩ ꯃꯁꯤꯁꯤꯗ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯇꯕꯤꯗ ꯐꯣꯇꯣꯒꯗꯣ ꯁꯦꯒꯥꯏꯔꯒ ꯃꯍꯥꯛ ꯀꯥꯗꯨꯗ ꯆꯪꯂꯝꯃꯤ ꯅꯪꯅ ꯈꯟꯕ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡꯉꯔꯣꯏꯅ ꯍꯥꯏꯈꯤ ꯇꯟꯖꯥꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯔꯖꯨꯟꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯜꯂꯅꯤ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯥꯔꯖꯨꯟꯒꯤ ꯃꯌꯨꯝꯗ ꯄꯥꯎꯁꯤꯡꯗꯨ ꯃꯃꯥꯅ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯉꯒ ꯃꯐꯝꯗꯨꯗ ꯇꯝꯃꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯀꯥꯁꯅꯁꯨ ꯑꯅꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯍꯥꯏꯕ ꯇꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯉꯔꯥꯡ ꯇꯧꯈꯤꯕꯗꯨꯒꯤ ꯔꯤꯚꯦꯟꯁ ꯂꯧꯔꯤꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯥꯔꯖꯨꯟꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯃꯤꯡ ꯆꯟꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯃꯤꯡ ꯆꯟꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯁꯨꯡꯄꯤ ꯄꯤꯔꯝꯃꯣꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯩꯗ ꯑꯅꯨꯅ ꯉꯛꯇꯨꯅ ꯅꯪ ꯑꯁꯦꯡꯕ ꯅꯪ ꯍꯥꯏꯗꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗ ꯄ꯭ꯔꯀꯥꯁꯅ ꯁꯥꯏꯂꯨ ꯑꯝꯇ ꯉꯥꯏꯈꯣꯅ ꯍꯥꯏꯈꯤ꯫ ꯁꯩꯂꯦꯖꯥꯅ ꯍꯥꯏꯔꯛꯈꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯅꯪ ꯎꯔꯝ ꯇꯥꯔꯒꯗꯤ ꯃꯥꯅꯒꯤ ꯐꯣꯔꯗ ꯅꯪꯅ ꯉꯥꯡꯉꯤꯁꯦ ꯉꯥꯡꯉꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯑꯅꯨꯅ ꯐꯔꯦ ꯉꯔꯥꯡꯒꯤꯗꯣ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯂꯥꯟꯖꯔꯦ, ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯕꯁꯨ ꯈꯣꯏꯔꯝꯖꯔꯒꯦ, ꯑꯩ ꯉꯔꯥꯡꯒꯤꯗꯣ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯩꯗ ꯁꯩꯂꯦꯖꯥꯅ ꯇꯧꯔꯅꯨ ꯁ꯭ꯋꯥꯏꯗ ꯊꯣꯛ ꯊꯥꯛ ꯙꯔꯃꯥ ꯇꯧꯕꯤꯔꯅꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯇꯥꯎ ꯑꯪꯀꯜ ꯑꯩ ꯁꯨꯡꯇꯥ ꯇꯥꯔꯣꯏ, ꯃꯍꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯏꯒꯣ ꯌꯥꯝ ꯎꯠꯂꯦ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯏꯒꯣꯁꯦ ꯅꯪ ꯂꯩꯔ ꯂꯩꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯃꯃꯥꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯩꯂꯦꯖꯥꯅ ꯃꯥꯏ ꯃꯄꯤꯗ ꯃꯄꯤ ꯑꯣꯏꯕ꯭ꯔꯥ, ꯑꯩꯒꯤ ꯄꯤꯁꯤꯗꯤ ꯀꯔꯤꯝꯇ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯇꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ, ꯃꯍꯥꯛꯁꯦ ꯂꯨꯍꯣꯡꯉꯨ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯃꯗꯨꯗꯒꯤꯗꯤ ꯁꯩꯂꯦꯖꯥꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯁꯩꯂꯦꯖꯥꯅ ꯑꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯩꯗ ꯑꯅꯨꯅ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯁꯤꯈ꯭ꯔꯣꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄ꯭ꯔꯀꯥꯁꯅ ꯁꯥꯎꯗꯨꯅ ꯑꯅꯨꯗ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯁꯥꯎꯋꯤꯅꯕꯨ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯄꯉꯥꯡꯗ ꯉꯥꯡ ꯌꯥꯕ꯭ꯔꯥ, ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕꯗꯤ ꯁꯥꯎꯗꯨꯅ ꯉꯥꯡꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯎꯗꯨꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯝꯕ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ, ꯌꯦꯡꯉꯨ ꯑꯔꯖꯨꯟꯁꯤ ꯑꯩꯅ ꯇꯤꯈꯠ ꯇꯤꯈꯠꯇꯅ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯁꯥꯎꯗꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯅꯣꯡꯃꯇꯁꯨ ꯈꯨꯝꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯔꯖꯨꯟꯗꯒꯤꯁꯨ ꯈꯔ ꯇꯝꯃꯨꯅ ꯍꯥꯏꯗꯨꯅ ꯑꯅꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯏꯔꯥꯡꯁꯦ ꯍꯧꯍꯟꯒꯦꯅ ꯇꯧꯈꯤꯕ ꯅꯠꯇꯦ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯃꯩꯔꯤꯛ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯩꯔꯤꯛꯁꯤꯅ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯨꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯔꯖꯨꯟꯗ ꯍꯪꯉꯛꯈꯤ ꯑꯔꯖꯨꯟ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯔꯖꯨꯟꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯑꯔꯖꯨꯟꯅ ꯑꯅꯨꯗ ꯍꯪꯉꯛꯈꯤ꯫ ꯑꯗꯨꯅ ꯑꯅꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏ, ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯅꯨꯗꯣ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯅꯨꯒꯤ ꯃꯊꯃꯣꯏꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯔꯖꯨꯟꯒꯤ ꯃꯄꯥꯅ ꯑꯔꯖꯨꯟꯗ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯕꯗꯒꯤꯅꯣ ꯑꯅꯨꯅ ꯌꯥꯈ꯭ꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯖꯨꯟꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯅ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯨꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯂꯨꯍꯣꯡꯂꯝꯈꯤ꯫ ꯃꯍꯥꯛ ꯅꯨꯄꯥ ꯌꯦꯡꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯔꯖꯨꯟꯁꯦ ꯌꯥꯝ ꯊꯋꯥꯏ ꯋꯥꯑꯣꯏꯗꯅ ꯎꯔꯝꯃꯤ꯫ ꯑꯅꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯑꯔꯖꯨꯟꯗꯒꯤ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯖꯨꯟꯅꯗꯤ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯕꯤꯗꯗꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯅꯨꯁꯨ ꯃꯊꯃꯣꯏꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗꯒꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯅꯨ ꯑꯔꯖꯨꯟꯗ ꯃꯃꯤꯠ ꯀꯥꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ꯫ ꯑꯗꯨꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯣꯠꯆꯩ ꯇꯨꯡꯄꯨ ꯂꯪꯈꯥꯏꯗꯨꯅ ꯑꯅꯨꯗꯣ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯑꯔꯖꯨꯟ ꯌꯦꯡꯉꯨ ꯂꯥꯛꯏꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯖꯨꯟꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ, ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯗꯨꯒ ꯑꯅꯨꯗꯣ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯔꯖꯨꯟꯗ ꯀꯣꯜꯂꯝꯃꯤ, ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯤꯟꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯇꯨꯅ ꯂꯣꯏꯅ ꯆꯞ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯪꯗꯗꯨꯅ ꯃꯍꯥꯛꯁꯦ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯗꯨꯅ ꯈꯨꯗꯛꯇ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯔꯖꯨꯟꯁꯤ ꯑꯅꯨꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯂꯣꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯔꯖꯨꯟꯒꯤ ꯃꯄꯥꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯑꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯖꯨꯟꯒꯤ ꯃꯄꯥꯅ ꯑꯔꯖꯨꯟꯕꯨ ꯐꯨꯗꯨꯅ ꯑꯅꯨꯒꯤ ꯃꯌꯨꯝꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡꯗꯣ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯩꯂꯦꯖꯥꯅ ꯑꯅꯨꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯃꯥꯗꯨꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯐꯨꯗꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯩꯂꯦꯖꯥꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯃꯍꯥꯛꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ, ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ, ꯑꯩꯁꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯎꯠꯄ ꯉꯝꯗ꯭ꯔꯕꯅꯤ, ꯑꯩꯁꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯕꯅꯤ, ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯨꯒ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯃꯥꯅ ꯃꯃꯤꯠꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯦ, ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯁꯩꯂꯦꯖꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯃꯌꯥꯝꯁꯦ ꯃꯊꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯩꯂꯦꯖꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯥꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄ꯭ꯔꯀꯥꯁꯅ ꯑꯔꯖꯨꯟꯗ ꯌꯦꯡꯂꯝꯃꯤ, ꯃꯃꯥꯗꯨꯁꯨ ꯑꯔꯖꯨꯟꯗ ꯌꯦꯡꯂꯝꯃꯤ, ꯃꯆꯦꯁꯨ ꯑꯔꯖꯨꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯁꯦ ꯌꯦꯡꯂꯛꯏꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯒꯤ ꯃꯆꯦꯅ ꯑꯔꯖꯨꯟ
ꯑꯅꯨꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯀꯩꯅꯣ ꯐꯕ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯋꯥꯔꯦꯞꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯁꯥꯎꯔꯒ ꯖꯁꯇꯤꯁ ꯆꯧꯙꯔꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯍꯥꯛꯀ ꯂꯨꯍꯣꯡꯉꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯅꯨꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯃꯥꯗꯤ ꯁꯨꯞꯅꯇꯒꯤ ꯑꯦꯚꯔꯦꯖ ꯅꯨꯄꯤ ꯑꯃꯅꯤ, ꯀꯣꯂꯦꯖꯇꯗꯤ ꯅꯨꯄꯤ ꯍꯣꯠ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯔꯤꯖꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯅꯨꯁꯦ ꯂꯨꯍꯣꯡ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯅꯣꯛꯁꯟꯕꯤꯔꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯩꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯤꯅ ꯅꯣꯛꯄ ꯂꯥꯏꯔꯤ, ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯅꯣꯛꯄꯗꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ, ꯃꯗꯨꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯑꯅꯨꯒ ꯂꯨꯍꯣꯡꯉꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯁꯩꯂꯦꯖꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯑꯔꯖꯨꯟꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯣ, ꯑꯗꯨꯗꯤ ꯃꯁꯤ ꯃꯇꯥꯡꯁꯦ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯑꯔꯖꯨꯟꯅ ꯍꯥꯏꯐꯦꯠ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯁꯩꯂꯦꯖꯥꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯅꯨꯅ ꯑꯩꯗꯤ ꯑꯔꯖꯨꯟ ꯅꯠꯇ꯭ꯔꯒꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯗ꯭ꯔꯒꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯩꯂꯦꯖꯥꯁꯨ ꯑꯔꯖꯨꯟꯁꯦ ꯑꯅꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯔꯖꯨꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯔꯖꯨꯟ ꯅꯪꯁꯦ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯦꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ, ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ, ꯑꯗꯨꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯀꯔꯤꯝꯇꯁꯨ ꯅꯤꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯅꯨꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯣꯅ ꯁꯩꯂꯦꯖꯥꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯔꯖꯨꯟꯗꯨ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯣꯐꯤꯁꯇ ꯃꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯂꯝꯃꯤ, ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯔꯖꯨꯟꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯌꯥꯝꯅ ꯀꯥꯏꯔꯦ, ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯃꯍꯥꯛꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯐꯤꯕꯝꯐꯥꯎ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯞꯄꯦꯟ ꯑꯃꯒ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃꯒ ꯂꯨꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯨꯗꯤ ꯂꯨꯍꯣꯡꯗꯣꯔꯕꯅꯦ ꯍꯥꯏꯗꯨꯅ ꯀꯦꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯅꯨꯄꯥꯗꯨꯅ ꯑꯔꯖꯨꯟꯗ ꯍꯪꯂꯝꯃꯤ, ꯃꯥꯃꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯁꯣꯏ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯦ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯁꯣꯏ ꯇꯧꯕꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯔꯖꯨꯟ ꯁꯣꯏ ꯇꯧꯒꯦ ꯇꯧꯕꯗ ꯍꯦꯛ ꯍꯦꯛ ꯅꯝꯃꯝꯗꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯁꯦ ꯂꯨꯍꯣꯡꯗꯣꯏꯔꯥ ꯂꯨꯍꯣꯡꯉꯣꯏꯗꯣꯏꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨꯅ ꯁꯣꯏꯗꯣ ꯀꯣꯛ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯃꯥꯟꯅꯕꯅ ꯉꯥꯡꯉꯛꯄ ꯃꯥꯟꯗꯨꯅ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯉꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯦ 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 ꯑꯉꯥꯡꯁꯦ ꯁꯣꯏ ꯇꯧꯍꯜꯂꯁꯦꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯑꯔꯖꯨꯟꯗꯣ ꯑꯅꯨꯒ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ, ꯃꯍꯥꯛ ꯁꯣꯏ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯁꯦ ꯂꯩ ꯍꯨꯛꯅꯕꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯂꯩ ꯍꯨꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯕꯨ ꯑꯅꯨꯅ ꯂꯩ ꯍꯨꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯖꯨꯟꯅ ꯑꯅꯨꯗ ꯂꯩ ꯍꯨꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯂꯩꯗꯨ ꯍꯨꯛꯎ ꯌꯥꯗꯕꯗꯒꯤ ꯑꯅꯨꯅ ꯂꯩꯗꯨꯗ ꯃꯉꯛ ꯂꯤꯠꯁꯤꯟꯗꯨꯅ ꯂꯩꯗꯨ ꯍꯨꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯪꯒꯜꯁꯨꯇ꯭ꯔ ꯄꯨꯟꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯈꯤ꯫ ꯃꯪꯒꯜꯁꯨꯇ꯭ꯔ ꯄꯨꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯅꯨꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯅꯣꯛꯁꯜꯂꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯑꯔꯖꯨꯟꯅ ꯃꯥ ꯅꯣꯛꯁꯜꯂꯛꯑꯦ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯅꯪ ꯅꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯅꯝꯗꯅ ꯃꯪꯒꯜꯁꯨꯇ꯭ꯔ ꯄꯨꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯪꯒꯜꯁꯨꯇ꯭ꯔ ꯄꯨꯟꯕꯗꯨꯁꯨ ꯃꯆꯦꯅ ꯑꯃꯒ ꯀꯤꯒꯗꯧꯕ ꯋꯥꯠꯂꯤ, 3 ꯀꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯅ ꯑꯔꯖꯨꯟꯕꯨ ꯑꯅꯨꯗ 3ꯂꯛ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅꯗꯤ ꯍꯣꯡꯈꯤꯗꯦ꯫ ꯑꯗꯨꯗꯨꯅ ꯑꯔꯖꯨꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯔꯖꯨꯟꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯨꯄꯥꯒ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯃꯍꯥꯛꯁꯤ ꯆꯪꯈꯤꯕ ꯉꯥꯏꯅꯔꯝꯃꯤ꯫ ꯆꯪꯉꯨ ꯌꯥꯝꯃꯟꯗꯕꯗꯨꯗ ꯑꯔꯖꯨꯟꯒꯤ ꯃꯃꯥꯒ ꯃꯆꯦꯒꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯔꯖꯨꯟꯁꯦ ꯑꯝꯇ ꯆꯪꯅꯕ ꯍꯥꯏꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯨ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯪꯉꯨ ꯌꯥꯔꯝꯗꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯍꯥꯟꯕꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯗꯨꯒ ꯃꯊꯪ ꯁꯨꯝ ꯇꯧꯔꯒꯗꯤ ꯍꯩꯅꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩꯗꯤ ꯑꯔꯖꯨꯟꯅ ꯇꯨꯀꯠꯆꯩꯍꯦ ꯂꯥꯏꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯇꯨ ꯃꯥꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯄꯥ ꯑꯃꯇꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯔꯖꯨꯟꯗꯣ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯣ ꯂꯩ ꯃꯌꯥꯝ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯡꯗꯨ ꯃꯥꯅ ꯁꯥꯎꯃꯟꯗꯅ ꯂꯣꯏ ꯆꯛꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯨꯅ ꯁꯪꯒꯣꯝ ꯊꯛꯀꯦꯔꯥ ꯑꯔꯖꯨꯟ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯀꯔꯤꯒꯤ ꯁꯪꯒꯣꯝ ꯃꯄꯥ, ꯁꯪꯒꯣꯝꯗꯨꯗꯅꯦ ꯍꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒꯅꯦ ꯄꯣꯔꯛꯑꯣ, ꯑꯗꯨꯗꯨꯒ ꯊꯛꯀꯦ, ꯑꯗꯨꯒ ꯑꯩ ꯁꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫
ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗꯣ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯗꯨꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯅꯪꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯂꯥꯛ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯁꯦ ꯀꯞꯄꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯛꯈꯤ ꯑꯥꯔꯖꯨꯟꯅ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯅꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯇꯥꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯊꯤꯕ ꯑꯜꯐ꯭ꯔꯦꯗ ꯍꯤꯠꯆꯀꯣꯛꯀꯤ ꯁꯥꯏꯀꯣꯂꯣꯖꯤꯗꯒꯤꯁꯨ ꯍꯦꯜꯂꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯁꯨꯞꯅꯇꯒꯤ ꯁꯤꯠ ꯑꯃ ꯄꯥꯝꯕꯩꯗꯃꯛꯇ ꯑꯅꯨꯕꯨ ꯂꯨꯍꯣꯡꯍꯜꯂꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯁꯤ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯅ ꯑꯅꯨ ꯂꯣꯏꯅ ꯌꯥꯔꯤꯕ꯭ꯔꯥꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗꯩꯗ ꯑꯅꯨꯅ ꯂꯣꯏ ꯌꯥꯔꯤ ꯕꯕꯥ ꯍꯧꯕꯒꯤ ꯇꯧꯗ ꯉꯥꯏꯔꯤ ꯍꯥꯏꯔꯝꯈꯤ ꯀꯔꯤꯒꯨꯝꯕ ꯐꯔꯛ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯀꯧꯔꯣꯀꯣꯅ ꯍꯥꯏꯔꯝꯃꯤ ꯑꯥꯔꯖꯨꯟꯅ ꯀꯔꯤꯅꯣ ꯕꯕꯥꯁꯤꯕꯣꯅ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯉꯣꯟꯗ ꯀꯣꯏꯁꯟ ꯑꯅꯤꯈꯛꯇꯪ ꯍꯪꯒꯦ ꯃꯗꯨꯗꯤ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯔꯖꯨꯟ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯠꯇꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯗꯕꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅோ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯠꯇꯣ ꯄꯥꯝꯕꯩꯗꯃꯛꯇ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯍꯟꯗꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯗꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯥꯔꯖꯨꯟꯁꯤ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯅꯨꯅꯁꯨ ꯍꯪꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯥꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯍꯩꯁꯤꯡꯁꯦ ꯈꯪ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯌꯥꯝꯗ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯈꯤꯕꯅꯤ ꯍꯥꯏꯈꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯔꯝ ꯇꯥꯔꯗꯤ ꯅꯪꯕు ꯃꯌꯥꯝꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯑꯗꯨꯝ ꯍꯣꯡꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨꯗꯨꯅ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪꯒ ꯗꯨꯕꯥꯏꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯑꯣꯞꯁꯟ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯙꯔꯃꯥꯁꯤꯡꯁꯦ ꯇꯧꯔꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯝꯈꯤ ꯑꯗꯨꯗꯨꯅ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤ ꯑꯗꯨꯗꯨꯒ ꯀꯣꯂꯦꯖꯇꯨꯗ ꯃꯤꯡ ꯆꯜꯂꯒ ꯑꯩ ꯅꯪꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯁꯤꯠꯇꯤ ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯍꯨꯝꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯡ ꯆꯟꯕꯗꯨꯗꯤ ꯅꯪꯅꯁꯨ ꯏꯕꯥꯅꯤꯁꯤ ꯆꯟꯗꯕ ꯌꯥꯔꯝꯃꯣꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯁꯤ ꯃꯊꯥ ꯁꯥꯕ ꯍꯧꯈꯤ ꯑꯗꯨꯒ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯣꯔꯗꯔꯅꯤ ꯅꯪꯁꯦ ꯑꯩꯅ ꯂꯨꯍꯣꯡꯉꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯇꯤ ꯄꯔꯃꯦꯁ꯭ꯋꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯒꯗꯕꯅꯤ ꯃꯁꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯗ ꯇꯥꯔꯗꯤ ꯑꯩ ꯅꯪꯕꯨ ꯑꯦꯛꯁꯄꯣꯖ ꯇꯧꯒꯅꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯅꯪꯁꯦ ꯇꯣꯠꯄꯁꯦ ꯐꯖꯅ ꯇꯣꯠꯂꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯒꯗꯕꯅꯤ ꯅꯪꯒꯤ ꯐ꯭ꯔꯤꯗꯝꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯃꯣꯟ ꯑꯃ ꯃꯉꯣꯟꯗ ꯀꯥꯆꯤꯟꯁꯤꯗ ꯇꯨꯝꯕ ꯆꯠꯂꯣꯅ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟꯕꯨ ꯀꯥꯆꯤꯟꯗ ꯇꯣꯉꯥꯟꯅ ꯇꯨꯝꯍꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯥꯔꯖꯨꯟꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯊꯥ ꯁꯥꯕꯗꯣ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏ ꯃꯥꯅ ꯍꯥꯏꯗꯣ ꯄꯣꯏꯟ ꯑꯃꯗꯤ ꯂꯩꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯀꯣꯂꯦꯖꯇꯨꯗ ꯆꯟ ꯇꯥꯔꯒꯗꯤ ꯃꯥ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯣꯂꯦꯖꯇꯨꯗ ꯆꯟꯈꯤ ꯇꯥꯔꯒꯅ ꯅꯪ ꯂꯩꯍꯧꯗꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯗꯩꯗ ꯇꯥꯔꯤꯁꯤ ꯗꯁꯥꯁꯤ ꯅꯪꯅ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯅꯪꯅ ꯒꯙꯥꯗꯧꯅ ꯅꯨꯃꯤꯠꯇꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯗ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯁꯨꯝ ꯈꯜꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯉꯁꯥꯏ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯞꯁꯟꯁꯦ ꯑꯃꯈꯛꯇ ꯂꯩꯔꯝꯃꯤ ꯉꯁꯥꯏꯒꯤ ꯑꯔꯕꯤ ꯁꯪꯀꯔ ꯁꯥꯁꯇ꯭ꯔꯤꯗꯣ ꯗ꯭ꯔꯣꯞ ꯇꯧꯍꯟ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯤꯠ ꯐꯪꯒꯅꯤꯁꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯔꯕꯤ ꯁꯪꯀꯔꯁꯦ ꯌꯥꯝꯅ ꯁꯨꯄꯔꯁꯇꯤꯁꯤꯌꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯔꯥꯟꯕꯗ ꯊꯥꯖꯕ ꯃꯤꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯂꯝꯁꯤꯁꯨ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤ ꯑꯃꯁꯨꯡ ꯄꯥꯁꯇꯨ ꯁꯥꯁꯇ꯭ꯔ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯁꯦ ꯈꯟꯈꯤꯕꯅꯤ ꯍꯥꯏꯈꯤ ꯑꯔꯕꯤ ꯁꯪꯀꯔ ꯀꯟꯁꯜꯇꯦꯟꯁꯤ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯣꯇꯣꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯑꯐꯕ ꯃꯇꯝꯗ ꯀꯨꯝꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯐꯕ ꯃꯇꯝ ꯌꯧꯔꯦ ꯀꯨꯝꯃꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯝꯃꯛꯈꯤ ꯑꯗꯨꯗꯨꯒ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛꯅ ꯆꯪꯉꯛꯀꯦ ꯇꯧꯕꯗ ꯑꯥꯔꯖꯨꯟꯒ ꯃꯃꯥꯟꯅꯕꯁꯤꯡꯒꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯗ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯃ ꯊꯥꯗꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯑꯃꯨꯕ ꯐꯪꯗꯗꯅ ꯍꯨꯏ ꯑꯃꯨꯕ ꯊꯥꯗꯣꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯑꯔꯕꯤ ꯁꯪꯀꯔꯅꯗꯤ ꯃꯗꯨ ꯍꯧꯗꯣꯡ ꯑꯃꯨꯕꯅ ꯍꯨꯏꯗꯧꯅ ꯈꯣꯡꯉꯛꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯄꯥꯈꯠꯅ ꯆꯪꯉꯝꯃꯤ ꯑꯗꯨꯗꯨꯒ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯉꯁꯤꯁꯦ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯗꯣꯡ ꯑꯃ ꯍꯨꯏꯗꯧꯅ ꯈꯣꯡꯂꯛꯏ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯤꯉꯩ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯃꯥꯟꯅꯕꯅ ꯐꯦꯟ ꯍꯨꯝꯖꯤꯟꯗꯨꯅ ꯂꯥꯏꯒꯤ ꯃꯩꯁꯤꯡꯗꯣ ꯂꯣꯏ ꯃꯨꯊꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯗꯣ ꯃꯗ ꯂꯩꯕ ꯑꯦꯁꯤꯁꯇꯦꯟꯗꯣ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯎꯅꯕ ꯃꯇꯝꯗ ꯅꯪ ꯀꯅꯥꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯑꯔꯕꯤ ꯁꯪꯀꯔ ꯁꯥꯁꯇ꯭ꯔꯤꯅꯤ, ꯑꯗꯨꯒ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕꯩꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯑꯣꯚꯔ ꯔꯦꯇꯤꯡ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯑꯔꯖꯨꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯖꯨꯟꯅ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯔꯖꯨꯟꯅ ꯃꯥꯏ ꯃꯃꯥꯟꯅꯕꯗꯣ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯃꯥꯟꯅꯕꯗꯣ ꯐꯨꯔꯤꯠ ꯑꯃꯗ ꯈꯨꯗꯥꯡ ꯇꯠꯄ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯔꯕꯤ ꯁꯪꯀꯔ ꯁꯥꯁꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯦ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯇꯝꯕꯅꯤ, ꯑꯗꯨꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯀꯨꯟ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯡꯍꯧꯔꯦ, ꯈꯨꯠꯇꯤ ꯇꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏ ꯃꯃꯥꯟꯅꯕꯅ ꯄꯥꯎ ꯄꯥꯕ ꯁꯥꯗꯨꯅ ꯄꯥꯎꯗ ꯄꯥꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤ 10 ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯏꯟꯗꯤꯌꯥꯟ ꯉꯥꯛꯇꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯁꯥꯁꯇ꯭ꯔꯤꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯁꯇ꯭ꯔꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯂꯣꯏ ꯎꯔꯤꯁꯤꯕꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯐꯣꯇꯣ ꯔꯅꯦ ꯑꯁꯤꯕꯨ ꯅꯠꯇꯦꯗ, ꯑꯃꯨꯛꯀ ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯐꯣꯇꯣ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯁꯇ꯭ꯔꯤꯗꯨ ꯑꯩ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯆꯜꯂꯔꯣꯏ, ꯑꯩ ꯑꯇꯣꯞꯄ ꯀꯣꯂꯦꯖꯇ ꯆꯠꯂꯅꯤ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯃꯦꯅꯦꯖꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯩ ꯇꯣꯔꯤꯇꯣꯗ ꯇꯝꯃꯔꯣꯏ, ꯑꯩ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯑꯃ ꯇꯝꯃꯒꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯔꯖꯨꯟꯁꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ, ꯃꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯑꯒ ꯃꯦꯅꯦꯖꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯣꯂꯦꯖ ꯑꯐꯕ ꯑꯝꯇꯪ ꯄꯤꯌꯨ, ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯡꯁꯤ ꯆꯟꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯁꯇ꯭ꯔꯤꯅ ꯑꯔꯖꯨꯟꯗ ꯅꯪꯒꯤ ꯅꯈꯨꯠꯅ ꯈꯜꯂꯨ, ꯅꯪꯒꯤꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯃꯤꯅꯤ, ꯑꯗꯨꯗꯨꯅ ꯃꯁꯤꯗꯒꯤ ꯃꯃꯤꯡ ꯑꯃ ꯍꯦꯛꯇ ꯈꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯩ ꯀꯣꯐ꯭ꯂꯤ ꯀꯣꯂꯦꯖꯇ ꯈꯜꯂꯝꯃꯤ꯫ ꯀꯣꯐ꯭ꯂꯤ ꯀꯣꯂꯦꯖ ꯈꯟꯕꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯄꯥꯎ ꯄꯥꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯁꯣꯏ ꯇꯧꯈ꯭ꯔꯕ꯭ꯔꯥꯅ ꯍꯪꯉꯛꯏ꯫ ꯁꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡꯁꯦ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯨꯠ ꯇꯠꯄ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯑꯇꯠꯄꯗ ꯄꯨꯊꯣꯛꯑꯒ ꯍꯦꯟꯁꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯁꯝꯃꯝꯃꯤ꯫ ꯇꯥꯏꯃꯤꯡꯗꯨꯗ ꯄꯥꯎ ꯄꯥꯕ ꯅꯨꯄꯥꯗꯨ ꯎꯈ꯭ꯔꯦꯅ ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯀꯣꯠꯁꯨ ꯂꯤꯠꯁꯨ ꯂꯤꯠꯇꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯀꯣꯠ ꯂꯤꯠꯇꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯒꯦ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩꯗꯨ ꯊꯩꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯄꯥꯔꯇꯤ ꯇꯧꯔꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯑꯅꯨꯗꯤ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕ ꯐꯪꯂꯝꯃꯤ꯫ ꯑꯔꯖꯨꯟꯒ ꯑꯅꯨꯒ ꯗꯨꯕꯥꯏꯗ ꯆꯠꯂꯝꯃꯤ, ꯃꯁꯤꯁꯨ ꯌꯥꯎꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯦꯕ ꯑꯃ ꯂꯧꯁꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯏꯈꯣꯍꯦ, ꯅꯣꯏ ꯅꯕꯥꯏ ꯂꯥꯛꯀꯅꯤ, ꯀꯩꯗꯧꯕꯩ ꯀꯦꯕ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯥꯏ ꯂꯥꯛꯀꯗ꯭ꯔꯅꯦ, ꯑꯩꯈꯣꯏ ꯚꯥꯏꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ, ꯁꯥꯎꯗ꯭ꯔꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯕꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯌꯥꯝ ꯉꯛꯅ ꯑꯔꯖꯨꯟꯅ ꯏꯕꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯗ꯭ꯔꯕ꯭ꯔꯥꯅ ꯍꯪꯉꯛꯈꯤ꯫ ꯃꯗ ꯃꯕꯥꯏꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯩꯒꯤ ꯁꯥꯎꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯕꯥꯏꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯅꯪꯁꯨ ꯅꯝꯗꯅ ꯂꯨꯍꯣꯡꯍꯜꯂꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯗ꯭ꯔꯤꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯅ ꯏꯕꯥꯏ ꯅꯪꯅ ꯑꯔꯖꯨꯟꯗ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯕꯥꯏꯅ ꯃꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯄ ꯂꯞ ꯁ꯭ꯇꯣꯔꯤꯅꯤꯗ, ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯕꯁ ꯁ꯭ꯇꯣꯞꯇ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯉꯥꯎꯖꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯆꯤꯊꯤꯁꯤ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯂꯩꯕꯅ ꯃꯉꯣꯟꯗ ꯆꯤꯊꯤꯁꯤ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯑꯃꯗ ꯆꯤꯊꯤꯁꯤ ꯄꯤꯍꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯦ ꯑꯔꯖꯨꯟ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯔꯖꯨꯟꯗ ꯑꯩꯅ ꯕ꯭ꯔꯥꯎꯟ ꯐꯨꯔꯤꯠ ꯂꯤꯠꯄ ꯅꯨꯄꯤꯗꯨꯗ ꯄꯤꯌꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯕ꯭ꯔꯥꯎꯟ ꯐꯨꯔꯤꯠ ꯂꯤꯠꯂꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯆꯤꯊꯤꯗꯨ ꯄꯤꯁꯟꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯆꯤꯊꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ, ꯌꯨꯝꯗ ꯑꯩꯈꯣꯏ ꯕꯕꯥꯒꯗ ꯃꯈꯣꯏ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯆꯤꯊꯤꯗꯨ ꯑꯣꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯩ ꯑꯔꯖꯨꯟꯒꯤ ꯃꯆꯦꯗ ꯂꯨꯍꯣꯡꯕ ꯇꯥꯔꯝꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯖꯨꯟꯒ ꯑꯅꯨꯒꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯝꯅꯤ, ꯃꯁꯤꯗꯩꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯊꯦꯡꯕꯗ ꯊꯣꯛꯂꯛꯀꯅꯨ, ꯃꯁꯤ ꯖꯒꯥꯁꯤ ꯈꯔ ꯔꯤꯁꯀꯤ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝꯅꯤ, ꯃꯁꯤꯅ ꯒꯦꯁ ꯔꯨꯝꯅꯤ, ꯃꯁꯤꯅ ꯂꯤꯚꯤꯡ ꯔꯨꯝꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯦ ꯍꯣꯏꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯑꯅꯨ ꯅꯪ ꯀꯔꯝꯕ ꯀꯥ ꯄꯥꯝꯃꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯅꯨꯅ ꯅꯪꯗꯤ ꯀꯔꯝꯕ ꯀꯥ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯑꯩꯗꯤ
ꯃꯥꯁꯇꯔ ꯕꯦꯗꯔꯨꯝꯁꯦ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯅꯨꯁꯨ ꯅꯪꯅ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝ ꯄꯥꯝꯕꯗ ꯑꯩꯁꯨ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯦ ꯏ ꯀꯥꯕ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯅꯨꯒꯤ ꯃꯁꯝꯁꯦ ꯄꯣꯔꯣꯛ ꯐꯣꯏꯔꯒ ꯍꯥꯏꯗꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯋꯥꯈꯜ ꯈꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯥꯔꯖꯨꯟꯗꯣ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯅꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯑꯩꯒꯤ ꯆꯥꯛꯇꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯆꯥꯛꯇꯣ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯇꯣꯛꯑꯣ ꯑꯗꯨꯗꯨꯒ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯆꯥꯕꯒꯤ ꯂꯣꯛꯈꯥꯛꯁꯤꯡꯗꯤ ꯑꯩꯅ ꯐꯦꯡꯗꯣꯏꯕꯅ ꯍꯥꯏꯔꯝꯃꯤ ꯐꯦꯡꯉꯨ ꯀꯩꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯦ ꯄꯩꯁꯥ ꯄꯤꯔꯣ ꯑꯩ ꯃꯄꯥꯟꯗꯒꯤ ꯆꯥꯖꯔꯨꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯪ ꯃꯄꯥꯟꯗꯒꯤ ꯆꯥꯒꯦ ꯍꯥꯏꯕꯗꯨꯕꯨ ꯁꯦ ꯆꯥꯔꯨꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯀꯩꯗꯧꯋꯦꯒꯦꯅ ꯍꯥꯏꯔ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯆꯦꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯔꯤꯁꯀꯤ ꯑꯣꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯥꯔꯖꯨꯟꯗꯨ ꯀꯣꯟ ꯐꯦꯡꯕ ꯇꯥꯔꯝꯈꯤ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯉꯤ ꯑꯅꯨꯁꯨ ꯆꯥꯛꯄꯨꯗꯤ ꯊꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯦ ꯅꯪꯅ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯔꯛꯄ ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯂꯩꯃꯤꯟꯅ ꯇꯥꯔꯗꯤ ꯊꯕꯛꯇꯣ ꯄꯨꯟꯅ ꯈꯒ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯅ ꯑꯥꯗꯒꯤ ꯄꯣꯔꯛꯑꯕꯅꯤꯅ ꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯅꯨꯒ ꯑꯥꯔꯖꯨꯟꯒꯗꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯇꯦꯛꯁꯤ ꯑꯃ ꯈꯥꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯖꯨꯟꯗꯤ ꯑꯅꯨꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯗꯨꯅ ꯑꯇꯣꯞꯄ ꯇꯦꯛꯁꯤ ꯑꯃ ꯀꯧꯕ ꯃꯇꯝꯗ ꯑꯅꯨꯅ ꯉꯥꯏꯈꯣ ꯏꯕꯥꯅꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯀꯣꯂꯦꯖꯇ ꯅꯪꯅ ꯍꯥꯟꯅ ꯌꯧ ꯇꯥꯔꯒꯗꯤ ꯊꯥ ꯑꯃꯒꯤ ꯊꯕꯛꯁꯦ ꯅꯪ ꯑꯝꯇ ꯇꯧꯍꯜꯂꯣꯏ ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯟꯅ ꯌꯧ ꯇꯥꯔꯗꯤ ꯅꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯒꯥꯔꯤꯗꯨꯗ ꯇꯣꯡꯁꯤꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯨꯕꯨ ꯍꯨꯟꯇꯣꯛꯂꯝꯃꯤ ꯑꯥꯔꯖꯨꯟꯒꯤ ꯃꯔꯥꯏꯕꯛꯁꯤꯅ ꯀꯌꯥꯝ ꯊꯤꯒꯦꯗ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯇꯨꯁꯨ ꯔꯦꯠꯇ ꯉꯥꯜꯂꯛꯇꯨꯅ ꯇ꯭ꯔꯥꯐꯤꯛꯇ ꯉꯥꯏꯍꯥꯛ ꯄꯜꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯊꯥ ꯁꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯑꯥꯔꯖꯨꯟꯗꯒꯤ ꯍꯥꯟꯅ ꯀꯣꯂꯦꯖꯇ ꯌꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯇꯧꯗꯕ ꯌꯥꯗꯗꯨꯅ ꯅꯨꯃꯤꯠ ꯅꯨꯡꯗꯥꯡ ꯈꯪꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯔꯛꯈꯤ ꯀꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯐꯤ ꯏꯁꯇ꯭ꯔꯤ ꯇꯛꯄ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯝꯃꯤꯕ ꯀꯣꯂꯦꯖꯇꯨꯗ ꯔꯥꯁꯤꯗ ꯑꯟꯁꯥꯔꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤ ꯃꯃꯤꯠ ꯃꯅꯥ ꯆꯨꯝꯗꯦ ꯀꯦꯔꯦꯛꯇꯔ ꯈꯔ ꯐꯖꯗꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯅꯨꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯅꯨꯗ ꯉꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯅꯨꯒ ꯑꯥꯔꯖꯨꯟꯒ ꯍꯥꯟꯅꯒꯤ ꯂꯩꯃꯤꯟꯅꯕ ꯍꯧꯗꯣꯡꯒ ꯎꯆꯤꯒ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔꯖꯨꯟꯗ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯄꯤ ꯇꯥꯔꯒꯗꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯨ ꯑꯅꯨꯗ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯅꯨꯅ ꯅꯪ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯇꯧꯕ ꯍꯥꯏꯇꯥꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯒꯗꯕꯅꯤꯅ ꯑꯥꯔꯖꯨꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏ ꯇꯧꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯑꯥꯔꯖꯨꯟꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨꯅ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯥꯔꯖꯨꯟꯁꯤ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯍꯟꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯅꯨꯗ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯉꯁꯥꯏꯒꯤ ꯅꯃꯥꯟꯅꯕꯤ ꯑꯅꯧꯕꯤꯗꯨ ꯇꯧꯍꯜꯂꯨ ꯀꯩꯅꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯃꯗꯨ ꯋꯥꯍꯩꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗ ꯑꯅꯨꯁꯦ ꯍꯥꯠꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ ꯑꯇꯩꯗꯤ ꯇꯧꯕ ꯉꯝꯖꯔꯝꯗꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯇ ꯑꯃꯇ ꯑꯆꯥꯄꯣꯠ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝꯅ ꯂꯤꯛꯅ ꯍꯥꯞꯄꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯠꯇꯦ ꯃꯁꯤꯗꯤ ꯕꯣꯁꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯇꯦꯂꯨꯒꯨꯗ ꯋꯥ ꯉꯥꯡꯉꯩꯁꯦ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯗ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯥꯁꯇ꯭ꯔꯤꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝ ꯊꯤꯅ ꯇꯝꯂꯝꯃꯤ ꯃꯍꯥꯛꯅ ꯗꯨꯕꯥꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯝꯒꯦ ꯇꯝꯃꯤꯕ ꯀꯨꯐ꯭ꯔꯤ ꯀꯣꯂꯦꯖꯇꯣ ꯐꯦꯛ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯂꯤꯁꯅ ꯐꯨꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯃꯣꯅꯤꯇꯔ ꯑꯃꯁꯨ ꯄꯨꯜꯂꯝꯃꯤ ꯐꯨꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯌꯥꯜꯂꯛꯇꯨꯅ ꯅꯍꯥꯛꯀꯤ ꯚꯤꯖꯥꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯅꯪꯒꯤ ꯀꯣꯂꯦꯖ ꯑꯃ ꯌꯦꯡꯒꯦ ꯑꯗꯨꯗꯨꯒ ꯃꯤꯡ ꯆꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯕꯣꯁꯁꯤꯅ ꯃꯥꯁꯤꯕꯨ ꯌꯥꯝ ꯊꯤ ꯇꯧꯕꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯎꯆꯤꯒ ꯇꯨꯃꯤꯟꯅꯍꯜꯂꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯥꯔꯖꯨꯟꯁꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯥꯏꯠ ꯁꯤꯏꯡ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯃꯍꯥꯛ MBA ꯇꯧꯔꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯁꯥꯁꯇ꯭ꯔꯤꯅ ꯀꯔꯝꯕ ꯀꯣꯂꯦꯖꯇꯅꯣ ꯅꯪꯅ MBA ꯇꯧꯋꯦ ꯍꯥꯏꯁꯤꯕꯣꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯃꯤꯡꯗꯣ ꯍꯥꯏꯔ ꯀꯥꯎꯅ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯇꯨꯔꯤꯇꯣ ꯀꯣꯂꯦꯖ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠꯅꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪ ꯇꯨꯔꯤꯇꯣ ꯀꯣꯂꯦꯖꯇꯨꯗꯤ ꯅꯪ ꯃꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕు ꯀꯟꯕꯤꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯃꯗ ꯇꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯑꯅꯨꯅ ꯏꯔꯝꯃꯤ ꯑꯅꯨꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯁꯥꯁꯇ꯭ꯔꯤꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯗꯨꯗꯒꯤꯗꯤ ꯁꯥꯁꯇ꯭ꯔꯤꯁꯤ ꯀꯥꯕ ꯍꯧꯔꯛꯈꯤ ꯁꯥꯎꯔꯛꯈꯤ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯥꯔꯖꯨꯟꯗ ꯐꯥꯔꯒ ꯉꯛꯊꯤ ꯆꯦꯞꯇꯨꯅ ꯊꯝꯃꯀꯥꯟꯗ ꯅꯪ ꯁꯥꯎꯒꯅꯨ ꯅꯪ ꯇꯨꯔꯤꯇꯣ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯥꯡꯅꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯎꯆꯤꯒ ꯇꯨꯝꯕ ꯂꯩꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ
ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯥꯁꯇ꯭ꯔꯤꯗꯨ ꯑꯥꯔꯖꯨꯟꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯁꯥꯁꯇ꯭ꯔꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯦ ꯃꯤ ꯂꯣꯏ ꯁꯨꯝꯍꯠꯄ ꯉꯝꯃꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯅꯝꯊꯥꯛ ꯇꯧꯏ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯐꯔꯦꯅ ꯅꯪꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯥꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯥꯠꯀꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝ ꯁꯥꯟꯇꯤꯗ ꯂꯩ ꯀꯩꯒꯤꯅꯣꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯥꯁꯦ ꯍꯥꯠꯂꯗꯤ ꯑꯃꯨꯛꯇꯗꯅꯤ ꯃꯥ ꯁꯤꯗꯣꯏꯁꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯁꯦ ꯌꯥꯝ ꯁꯥꯡꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯁꯇ꯭ꯔꯤꯗꯣ ꯍꯔꯥꯎꯕꯅ ꯅꯣꯛꯄꯗ ꯂꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯕꯥꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯦꯁ ꯔꯨꯝꯁꯦ ꯁꯣꯝꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯆꯪꯉꯝꯃꯤ ꯀꯣꯂꯦꯖꯀꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟꯅ ꯃꯈꯣꯏ ꯀꯣꯂꯦꯖꯇ ꯁꯤꯠ ꯐꯪꯍꯟꯒꯗꯕ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯁꯥꯁꯇ꯭ꯔꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯥꯔꯖꯨꯟꯗ ꯁꯤꯝꯔꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯗꯥꯟꯁ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔꯗꯨꯗ ꯑꯥꯔꯖꯨꯟꯒꯤ ꯃꯃꯥꯟꯅꯕ ꯁꯥꯁꯇ꯭ꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯁꯤꯗ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯅꯨꯄꯤꯅ ꯌꯥꯝꯅ ꯄꯥꯝꯃꯤꯅꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯐꯦꯁꯔꯒ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅꯦ ꯁꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯖꯦꯟ ꯁꯔꯒ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯨꯒ ꯀꯤꯔꯝꯃꯤ ꯃꯗꯒꯤꯗꯤ ꯁꯤꯝꯔꯟꯗꯨꯅ ꯑꯥꯔꯖꯨꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯗꯥꯟꯁ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯄꯨꯔꯝꯃꯤ ꯃꯗꯨꯗꯩꯗ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ ꯑꯅꯨꯅ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯅꯪ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯈꯤ ꯃꯗ ꯉꯝꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯌꯥꯔꯦ ꯑꯗꯨꯏꯗꯤ ꯍꯥꯏꯔꯒ ꯗꯥꯟꯁ ꯇꯧꯕ ꯆꯠꯂꯝꯃꯤ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯗꯤ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯅ ꯍꯥꯡꯒꯩꯗꯤ ꯑꯅꯨꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯅꯨꯁꯦ ꯉꯁꯤꯗꯤ ꯁꯥꯎꯕꯅꯤꯅ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕꯤꯌꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯁꯇ꯭ꯔꯤꯗ ꯍꯥꯏꯈꯤꯕꯅꯤ ꯑꯥꯔꯖꯨꯟꯅ ꯗꯥꯟꯁ ꯇꯧꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯅꯨꯗꯨ ꯖꯨꯁ ꯊꯛꯑꯝꯕꯗꯒꯤ ꯌꯨ ꯑꯣꯏꯅ ꯊꯛꯂꯛꯈꯤ ꯌꯨꯗꯣ ꯊꯛꯄ ꯍꯦꯟꯃꯟꯕꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯆꯪꯂꯛꯑꯒ ꯅꯪ ꯗꯥꯟꯁ ꯑꯝꯇ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯗꯨ ꯑꯥꯔꯖꯨꯟ ꯆꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔꯗꯨꯒ ꯗꯥꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯄꯥꯏꯐꯝ ꯆꯥꯗꯕ ꯖꯒꯥꯗ ꯄꯥꯏꯔꯛꯄꯗꯒꯤ ꯑꯅꯨꯗꯨ ꯁꯥꯎꯗꯨꯅ ꯑꯥꯔꯖꯨꯟꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯀꯩꯅꯣ ꯅꯪꯅ ꯃꯥꯁꯦ ꯆꯤꯡꯒ ꯄꯨꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯗꯣ ꯁꯥꯎꯔꯕꯅꯤꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯥꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯝꯔꯟꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯗꯨꯒ ꯁꯤꯝꯔꯟꯗ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯅꯨꯗꯨ ꯌꯥꯝ ꯍꯔꯥꯎꯗꯨꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯑꯥꯔꯖꯨꯟꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯩ ꯍꯧꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯗꯨ ꯁꯥꯁꯇ꯭ꯔꯤꯗꯣ ꯃꯥꯏ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯗꯨꯒ ꯑꯅꯨꯒ ꯈꯟꯅꯕ ꯍꯧꯅꯔꯛꯈꯤ ꯅꯪ ꯅꯈꯖꯥꯏꯗꯣ ꯊꯥꯖꯤꯜꯂꯛꯑꯣ ꯅꯪꯒꯤ ꯆꯨꯕꯥꯜ ꯊꯨꯒꯥꯏꯌꯨꯔꯒ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯑꯩ ꯌꯨꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯗꯤ ꯐꯪꯗꯦ ꯃꯄꯥꯟꯗꯗꯤ ꯈꯤꯇꯪ ꯂꯩꯍꯜꯂꯨꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯏ ꯅꯨꯄꯤꯗꯨꯗꯅꯦ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯎꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯅꯪ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ ꯅꯪ ꯇꯧꯕ ꯌꯥꯎ ꯇꯧꯕꯅꯤ ꯅꯪ ꯆꯥꯛꯇꯅ ꯇꯧꯋꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯖꯦꯂꯁ ꯐꯤꯜ ꯇꯧꯋꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯖꯦꯂꯁ ꯑꯣꯏꯗꯣꯏꯕ ꯅꯪꯕꯨ ꯔꯤꯇꯤꯛ ꯂꯣꯁꯜꯂꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯅ ꯅꯪ ꯑꯣꯏꯅ ꯖꯦꯂꯁ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯔꯁꯤꯠꯀ ꯗꯥꯟꯁ ꯇꯧꯕꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯖꯦꯂꯁ ꯑꯣꯏꯗꯨꯕ ꯅꯪ ꯔꯁꯤꯠꯀ ꯗꯥꯟꯁ ꯇꯧꯒꯦꯔꯥ ꯔꯁꯤꯠꯀ ꯇꯨꯃꯤꯟꯅꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯁꯥꯎꯔꯞꯅ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯨꯅ ꯍꯥꯏꯔꯒ ꯃꯥꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯨꯅ ꯑꯥꯔꯖꯨꯟꯗ ꯊꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅꯁꯨ ꯈꯣꯡꯎꯞ ꯂꯧꯊꯣꯛ ꯊꯥꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯈꯤ ꯑꯗꯨꯗꯨꯒ ꯐꯨꯅꯕꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯅ ꯑꯥꯔꯖꯨꯟꯅ ꯑꯅꯨꯒꯤ ꯃꯈꯨꯠꯇꯨꯕꯨ ꯃꯅꯤꯡꯗ ꯀꯥꯔꯟ ꯂꯥꯛꯇꯨꯅ ꯄꯨꯟꯗꯨꯅ ꯊꯝꯃꯝꯃꯤ ꯄꯨꯟꯗꯨꯅ ꯊꯝꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯆꯦꯜꯂꯛꯈꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕꯗꯨ ꯁꯨꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯥꯔꯖꯨꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯠꯅꯕꯗꯨ ꯑꯃꯨꯛ ꯇꯣꯛꯈꯤꯔꯝꯃꯤ ꯈꯠꯅꯕ ꯐꯔꯦ ꯍꯥꯏꯕ꯭ꯔꯥꯕꯨ ꯑꯅꯨꯗꯨꯗꯤ ꯍꯟꯕ ꯂꯩꯇꯦ ꯑꯥꯔꯖꯨꯟꯗꯨ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯑꯥꯔꯖꯨꯟꯗ ꯃꯌꯥꯅ ꯆꯤꯛꯈꯤ ꯑꯥꯔꯖꯨꯟꯁꯨ ꯂꯃꯟ ꯈꯨꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯗ ꯃꯌꯥꯅ ꯆꯤꯛꯄ ꯃꯇꯝꯗ ꯑꯅꯨꯗꯨꯗꯤ ꯌꯥꯝꯅ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯄꯦꯁꯅꯦꯠ ꯑꯣꯏꯕ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯑꯍꯤꯡꯗꯨ ꯃꯕꯥꯅꯤ ꯇꯨꯃꯤꯟꯅꯔꯝꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯥꯔꯖꯨꯟꯁꯦ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯥꯁꯇ꯭ꯔꯤꯗꯨ ꯂꯩꯔꯝꯃꯤ ꯁꯥꯁꯇ꯭ꯔꯤꯅ ꯑꯩꯗꯤ ꯅꯪ ꯉꯔꯥꯡ ꯐꯨꯅꯕꯗꯨꯗ ꯁꯤꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯅꯪ ꯎꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯥꯔꯖꯨꯟꯅ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯁꯤꯕꯨ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯐꯤꯒꯁꯤꯅ ꯀꯅꯥꯅ ꯁꯨꯔꯒ ꯏꯁꯇꯤ ꯇꯛꯏꯕ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯂꯣꯏ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯨꯟꯁꯦ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯑꯥꯔꯖꯨꯟꯁꯦ ꯀꯣꯂꯦꯖꯇ ꯂꯥꯛꯂꯝꯃꯤ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯝꯔꯟ ꯃꯅꯥꯛ ꯆꯪꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯁꯦ ꯁꯤꯝꯔꯟ ꯃꯅꯥꯛꯇ ꯆꯪꯍꯜꯂꯝꯗꯦ ꯑꯅꯨꯅ ꯑꯥꯔꯖꯨꯟꯒꯤ ꯐꯝꯐꯝ ꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯅꯨ ꯃꯊꯟꯇ ꯏꯀꯥꯏꯖꯔꯝꯃꯤ
ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯊꯟꯇ ꯑꯥꯔꯖꯨꯟ ꯎꯕꯗ ꯏꯀꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯟꯁꯥꯔꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯂꯦꯁ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯋꯥꯁꯔꯨꯝ ꯃꯄꯥꯟꯗ ꯑꯥꯔꯖꯨꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯔꯖꯨꯟ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯪꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗꯨ ꯋꯥꯔꯤ ꯄꯨꯡꯕ ꯂꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯟꯁꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯟꯁꯥꯔꯤꯗꯨ ꯃꯍꯥꯛꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯑꯟꯁꯥꯔꯤꯅ ꯍꯥꯏ ꯅꯪꯅ ꯑꯩ ꯐꯨꯔꯤꯁꯤ ꯅꯪꯒꯤ ꯃꯥꯔꯛ ꯀꯛꯊꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯋꯥꯍꯩꯗꯣ ꯑꯝꯇ ꯇꯥꯗꯕꯤꯗ ꯑꯟꯁꯥꯔꯤꯗꯣ ꯑꯗꯨꯝ ꯐꯨꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯑꯅꯨꯗ ꯍꯥꯏꯔꯛꯈꯤ ꯅꯪ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯅꯨꯁꯤ ꯑꯥꯔꯖꯨꯟꯁꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯈꯤꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯔꯖꯨꯟꯅꯗꯤ ꯀꯔꯤꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯅꯨꯁꯦ ꯑꯥꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯈꯪꯉꯛꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯑꯥꯔꯖꯨꯟꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯍꯔꯥꯎ ꯆꯦꯟꯖꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯥꯔꯖꯨꯟꯅ ꯃꯁꯤꯗ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩ ꯂꯥꯛꯑꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯍꯟꯗꯛ ꯕꯤꯍꯦꯕꯤꯌꯔ ꯑꯃ ꯆꯦꯟꯖ ꯑꯃ ꯂꯥꯛꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯎꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯒꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯀꯥꯎꯊꯣꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯦ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯑꯅꯨꯅ ꯑꯩꯗꯤ ꯍꯔꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯖꯨꯟꯗꯤ ꯑꯩꯗꯤ ꯍꯔꯥꯎꯗꯦ ꯍꯣꯡꯉꯤꯕ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯕꯨ ꯄꯥꯝꯗꯦ ꯑꯩꯅꯁꯨ ꯅꯪ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯑꯍꯤꯡꯗꯨ ꯂꯩꯃꯤꯟꯅꯈꯤꯕꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯥꯔꯖꯨꯟ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯌꯥꯔꯦ ꯃꯗꯨꯗꯤ ꯁꯨꯝꯅꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯗꯨꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯨꯅ ꯅꯨꯃꯤꯠꯇꯨ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯈꯤꯕꯁꯤ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯌꯦꯡꯅꯕ ꯍꯣꯡꯕꯅꯤ ꯅꯪꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯒꯣꯜꯁꯦ ꯍꯦꯛ ꯐꯪꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯗꯥꯏꯚꯣꯔꯁ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ ꯑꯗꯨꯗꯨꯒ ꯅꯪꯁꯦ ꯑꯦꯟꯖꯦꯜꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯊꯥ ꯄꯨꯝꯕꯁꯦ ꯂꯣꯏ ꯀꯣꯛꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯥꯔꯖꯨꯟꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡꯁꯨ ꯃꯔꯥꯏ ꯒ꯭ꯌꯥꯟ ꯇꯥꯖꯁꯅꯤꯅ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯒꯅꯤꯅ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯅꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯪꯊꯣꯛꯏꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯃꯁꯤ ꯏꯪꯕꯅꯤꯅ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯐ꯭ꯔꯤꯖ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯑꯅꯨꯒꯤ ꯑꯋꯥꯕꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯕꯤꯔꯝꯗꯦ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯐꯥꯎꯗ ꯑꯥꯔꯖꯨꯟꯗ ꯍꯥꯏꯕ ꯉꯝꯖꯈꯤꯔꯝꯗꯦ꯫ ꯑꯅꯨꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯤꯅ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯥꯔꯖꯨꯟꯒ ꯑꯅꯨꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯨꯗ ꯃꯆꯦꯅ ꯁꯦ ꯁꯤꯁꯨ ꯆꯥꯁꯤꯜꯂꯨꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯌꯥꯔꯦꯍꯦ ꯈꯔ ꯆꯥꯔꯗꯤ ꯀꯔꯤꯅꯣ ꯄꯪꯆꯥꯗ ꯆꯥꯏ ꯆꯥꯕꯒꯤ ꯆꯥꯡꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯦꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯃꯇꯝꯁꯤꯗꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯆꯥꯕꯅꯤ ꯍꯥꯏ ꯀꯔꯤ ꯀꯟꯗꯤꯁꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯁꯤꯗꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯥꯏꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯁꯇ꯭ꯔꯤꯅ ꯅꯪꯅ ꯇꯧꯔꯤꯗꯨ ꯌꯥꯝ ꯐꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯁꯇ꯭ꯔꯤꯅ ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯤꯖꯥꯠꯅꯣꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯍꯥꯏꯔꯣꯏ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯔꯄ꯭ꯔꯥꯏꯖ ꯊꯝꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯅꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯍꯪꯉꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯆꯨꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯈꯛꯇꯅꯤ ꯂꯩꯃꯤꯟꯅꯈꯤꯕꯗꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯣ ꯌꯥꯝ ꯐꯔꯦ ꯅꯪꯁꯦ ꯅꯨꯄꯥꯅꯤꯅ ꯄ꯭ꯔꯨꯞ ꯇꯧꯔꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒ ꯑꯥꯔꯖꯨꯟꯁꯦ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯆꯠꯁꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯪꯆꯤꯠ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯑꯗꯨꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯉꯥꯡꯁꯦ ꯑꯦꯕꯣꯔꯠ ꯇꯧꯕ ꯄꯥꯝꯃꯤꯅ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯦꯕꯣꯔꯠ ꯇꯧꯕ ꯄꯥꯝꯃꯤꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤꯅ ꯍꯥꯏꯅ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪ ꯔꯦꯗꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯩꯗꯤ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟꯒ ꯑꯅꯨꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯈꯤ ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯥꯔꯖꯨꯟꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯈꯤ꯫ ꯑꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ
ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯅ ꯅꯪ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯄꯥꯝꯃꯤ, ꯑꯗꯨꯗꯨꯅ ꯑꯥꯔꯖꯨꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯪꯅ ꯑꯩꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯨꯃꯤꯠꯇꯨꯗ ꯇꯨꯃꯤꯟꯅꯔꯒ ꯅꯪꯒ ꯑꯩꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯂꯦꯞꯅꯕ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯅꯨꯅ ꯃꯈꯥꯖꯥꯏꯗꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯩ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ, ꯅꯪꯗꯧꯅ ꯆꯤꯞ ꯑꯣꯏꯕ ꯃꯤ ꯅꯠꯇꯦ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯄꯥꯝꯗ ꯇꯥꯔꯒꯁꯨ ꯑꯩ ꯍꯌꯦꯡ ꯑꯉꯥꯡꯁꯦ ꯄꯣꯛꯑ ꯃꯇꯨꯡꯗ ꯅꯪ ꯗꯥꯏꯚꯣꯔꯁ ꯑꯗꯨꯝ ꯇꯧꯅꯤ, ꯑꯗꯨꯒ ꯐꯥꯗꯔꯒꯤ ꯀꯂꯝꯗ ꯅꯪꯒꯤ ꯅꯃꯤꯡꯁꯤꯁꯨ ꯍꯥꯞꯄꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯅꯨꯗꯣ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯁꯇ꯭ꯔꯤꯅ ꯐꯔꯛ ꯇꯥꯈꯤ꯫ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯅꯣꯏꯅꯤ ꯈꯠꯅꯔꯤꯅꯦ ꯇꯧꯔꯤꯗꯨ ꯃꯁꯤꯒꯤꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯥꯔꯖꯨꯟꯅ ꯁꯥꯎꯗꯨꯅ ꯈꯨꯕ ꯂꯪꯗꯨꯅ ꯁꯥꯁꯇ꯭ꯔꯤꯗ ꯊꯣꯝꯃꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕ ꯉꯝꯗꯗꯨꯅ ꯑꯥꯔꯖꯨꯟꯒꯤ ꯃꯆꯦꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯗꯨꯒ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯅꯨꯁꯨ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯥꯔꯖꯨꯟꯗꯤ ꯃꯊꯥ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯨꯅ ꯄꯣꯠꯆꯩ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯥꯔꯖꯨꯟꯗ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯍꯟꯈꯤꯗꯦ꯫ ꯑꯥꯔꯖꯨꯟꯒ ꯃꯥꯒ ꯋꯥ ꯉꯥꯡꯅꯈꯤꯗꯦ꯫ ꯑꯥꯔꯖꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯅꯨꯗ ꯄꯤꯔꯁꯨ ꯑꯅꯨꯅ ꯆꯥꯔꯝꯗꯦ꯫ ꯇꯤꯚꯤꯗ ꯌꯦꯡꯃꯤꯟꯅꯕ ꯑꯣꯏꯇꯥꯔꯁꯨ ꯔꯤꯃꯣꯠ ꯃꯨꯟꯅꯔꯛꯈꯤ꯫ ꯔꯤꯃꯣꯠ ꯃꯨꯟꯅꯕꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯑꯥꯔꯖꯨꯟꯅ ꯇꯤꯚꯤꯒ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯃꯆꯦꯅ ꯃꯄꯥ ꯃꯃꯥꯗ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯨ ꯗꯨꯕꯥꯏꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯩꯂꯦꯖꯥꯅ ꯑꯥꯔꯖꯨꯟꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯗ ꯏꯃꯥ ꯑꯗꯨꯗꯤ ꯑꯥꯔꯖꯨꯟꯒꯤ ꯀꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯑꯩꯒꯤ ꯀꯥꯅꯤꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯩꯂꯦꯖꯥꯅ ꯀꯩꯅꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯤꯁꯤꯅꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯁꯇ꯭ꯔꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯁꯥꯁꯇ꯭ꯔꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯁꯦ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯥꯔꯖꯨꯟꯅ ꯁꯥꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ, ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯖꯨꯟꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯨꯗꯤ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯅꯨꯁꯤ ꯗꯣꯛꯇꯔꯗ ꯄꯨꯁꯧꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯅꯤ, ꯑꯩ ꯍꯤꯗꯥꯛ ꯑꯗꯨꯝ ꯆꯥꯔꯒ ꯐꯔꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯖꯨꯟꯗꯨ ꯀꯣꯂꯦꯖ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯍꯧꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯀꯅꯥꯅꯕꯨ ꯆꯥꯔꯝꯅꯤꯒꯦ ꯑꯗꯨꯅ ꯅꯠꯇꯅ ꯃꯥꯏ ꯃꯊꯤꯕꯣꯡꯁꯤꯗꯤ ꯍꯟꯗꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ, ꯑꯣꯛꯀ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯒꯤ ꯃꯃꯥ ꯅꯨꯄꯥꯗꯨꯅ ꯃꯥꯃꯣ ꯑꯩꯅ ꯆꯥꯕꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯨꯅ ꯃꯃꯤꯠꯇ ꯃꯩ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯥꯔꯖꯨꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗ ꯃꯃꯥ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇ ꯂꯥꯎꯈꯠꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯀꯔꯤ ꯈꯪꯗꯅꯅꯣ, ꯏꯃꯨꯡꯁꯦ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯑꯍꯨꯝꯅꯤ, ꯃꯣꯏ ꯑꯍꯨꯝꯁꯤꯗ ꯍꯪꯉꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯀꯌꯥꯝ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯌꯨ, ꯑꯩꯅ ꯆꯥꯒꯦ ꯌꯥꯎꯅ ꯆꯥꯕ ꯅꯠꯇꯦ, ꯆꯥꯅꯤꯡꯕꯒꯤ ꯃꯇꯝꯁꯤꯅ ꯇꯧꯕꯒꯤ ꯆꯥꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯥꯔꯖꯨꯟꯒꯤ ꯃꯄꯥꯅ ꯑꯥꯔꯖꯨꯟꯕꯨ ꯀꯦꯐꯦ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯗ꯭ꯔꯤꯡ ꯈꯔ ꯊꯛꯑꯝꯃꯤ꯫ ꯗ꯭ꯔꯤꯡ ꯊꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯌꯔꯐꯨꯜ ꯑꯣꯏ, ꯑꯩꯁꯦ ꯗꯥꯏꯕꯦꯇꯤꯁ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯊꯛꯎꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯃꯥꯗ ꯈꯪꯍꯟꯗꯕꯤꯗ ꯊꯛꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯁꯤꯕꯨ, ꯌꯥꯝ ꯀꯤꯌꯔꯐꯨꯜ ꯑꯣꯏꯕꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯤꯌꯔꯐꯨꯜ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇꯅ ꯑꯩ ꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯇ꯭ꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯁꯥꯎꯗꯨꯅ ꯅꯪꯅ ꯑꯩ ꯄꯣꯔꯛꯏꯁꯦ ꯃꯁꯤ ꯋꯥꯔꯤꯁꯦ ꯇꯝꯅꯕꯒꯤꯗꯃꯛꯇꯔ, ꯇꯝꯕ ꯅꯠꯇ꯭ꯔ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯩꯂꯦꯖꯥꯅ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ, ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯔꯝꯃꯤ, ꯄꯥꯔꯁꯣꯅꯦꯜ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯅꯪꯒꯤ ꯀꯥꯗ ꯈꯛꯇꯪ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯒꯅꯤ, ꯀꯥꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯐꯦꯃꯤꯂꯤ ꯄꯨꯟꯕꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯅꯨꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯌꯦꯡꯉꯣ ꯕꯕꯥ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯕꯗꯣ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ ꯃꯥ ꯄꯥꯝꯗꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯃꯄꯥꯅ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗ ꯇꯥꯔꯁꯨ ꯉꯥꯗꯨꯗꯤ ꯑꯩ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ, ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯉꯥꯗꯨꯗꯤ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯜꯂꯤꯅꯣ ꯄꯥꯝꯗ꯭ꯔꯒꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯩꯂꯦꯖꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅꯤꯅ ꯈꯟꯅ ꯇꯥꯔꯒꯁꯨ ꯅꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯅꯕ ꯈꯟꯅꯧ, ꯂꯥꯞꯊꯣꯛꯅꯅꯕ ꯈꯟꯅꯒꯅꯨ, ꯑꯗꯨꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯁꯩꯂꯦꯖꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯄꯥꯝꯕ ꯄꯥꯝꯗꯕꯁꯦ ꯅꯪ ꯅꯈꯨꯠꯇ ꯂꯩꯇꯦ, ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩ, ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗ ꯅꯪꯁꯨ ꯈꯔ ꯔꯦꯁꯄꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯗ ꯃꯄꯥꯅ ꯍꯥꯏꯔꯝꯈꯤ꯫
ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯌꯧꯔꯦ. ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯑꯔꯖꯨꯟꯗꯨ ꯑꯅꯨꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯔ ꯆꯪꯉꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ. ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯌꯥꯝ ꯀꯤꯔꯦ. ꯑꯗꯨꯗꯨꯅ ꯃꯈꯣꯏ ꯂꯩꯕ ꯃꯇꯝꯗꯗꯤ ꯅꯪꯒ ꯑꯩꯒꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯑꯔꯖꯨꯟꯁꯤ ꯌꯥꯅꯤꯡꯗꯕ ꯌꯥꯅꯤꯡꯗ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯅꯨꯄꯥꯗ ꯍꯧꯒꯠꯂꯝꯃꯤ. ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯅꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯅꯨ ꯎꯕꯗ ꯃꯥꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯃꯥ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯅ ꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ. ꯃꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯆꯤꯟꯇꯨꯗꯨ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ. ꯑꯗꯨꯒ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯉꯔꯥꯡ ꯅꯉꯣꯟꯗ ꯂꯥꯎꯈꯠꯄꯗ ꯂꯥꯎꯈꯠꯂꯝꯃꯣꯏꯗꯕꯅꯤ, ꯑꯩ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯑꯅꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯂꯥꯟꯖꯔꯦ, ꯑꯗꯨꯒ ꯏꯕꯥꯅꯤ ꯇꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯣ ꯊꯦꯝꯂꯝꯃꯤ. ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯖꯨꯟꯁꯦ ꯃꯊꯥꯅ ꯎꯔꯨ ꯂꯩꯔꯝꯃꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯏꯃꯤꯡꯗꯨꯗ ꯁꯥꯁꯇ꯭ꯔꯤ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯗꯨꯒ ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯃꯥꯒ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯁꯦ ꯍꯥꯠꯀꯦꯅ ꯈꯜꯂꯝꯃꯤꯅꯤ. ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩ ꯅꯉꯣꯟꯗ ꯑꯁꯨꯛ ꯐꯖꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯩꯁꯨꯅꯦ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯤꯅꯤ. ꯑꯩꯅ ꯐꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯐꯥꯎꯔꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ? ꯅꯪꯅ ꯐꯥꯎꯔꯤꯗꯣ ꯑꯩꯁꯨ ꯐꯥꯎꯔꯤꯅꯤ. ꯏꯕꯥꯅꯤ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯤ. ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤꯗꯤ ꯅꯪꯅ ꯑꯩꯁꯦ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯃꯣꯅꯤꯇꯔꯁꯨ ꯄꯨꯟꯁꯤꯟ ꯊꯝꯕꯤꯔꯦ, ꯖꯦꯜꯕꯨ ꯌꯧꯍꯜꯂꯦ, ꯃꯤꯡ ꯆꯟꯕꯁꯨ ꯐꯪꯍꯟꯗꯦ. ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯕꯨ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯁꯤ ꯉꯝꯃꯒꯗꯤ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨ ꯆꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯀꯟꯇ꯭ꯔꯣꯜ ꯈꯤꯇ ꯇꯧꯔ ꯂꯩꯌꯨꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯗꯨ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ. ꯁꯥꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯝ ꯊꯤꯅ ꯈꯠꯅꯕ ꯃꯤꯁꯨ ꯃꯃꯥꯡꯊꯛꯇ ꯃꯤ ꯑꯃꯒ ꯈꯨꯠ ꯁꯣꯛꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯅꯗꯨꯅ ꯃꯥꯒꯤ ꯍꯦꯄꯤ ꯃꯣꯃꯦꯟ ꯑꯣꯏꯈꯤ. ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯕ ꯃꯤꯁꯤꯁꯨ ꯃꯃꯥꯡꯗ ꯈꯠꯅꯈꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯁꯇ꯭ꯔꯤꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯗꯨꯅ ꯅꯪꯒꯤꯁꯨ ꯃꯃꯥꯡꯗ ꯑꯅꯨ ꯅꯕꯥꯅꯤꯒꯤ ꯍꯦꯄꯤ ꯃꯣꯃꯦꯟ ꯈꯔ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯑꯩꯈꯣꯏꯗꯤ ꯍꯦꯄꯤ ꯃꯣꯃꯦꯟꯁꯦ ꯁꯨꯡꯂꯩ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯂꯩꯒꯅꯤꯀꯣ ꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯨꯀꯣꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯆꯤꯟꯇꯨꯒ ꯑꯅꯨꯒꯗꯣ ꯐꯝꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯗꯨꯒ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯒꯤ ꯃꯕꯨꯛꯇ ꯂꯩꯕ ꯑꯉꯥꯡꯗꯨ ꯀꯤꯛ ꯇꯧꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯀꯥꯎꯔꯛꯈꯤ. ꯃꯗꯨꯗꯩꯗ ꯑꯅꯨꯅ ꯑꯉꯥꯡꯁꯤ ꯀꯥꯎꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯟꯇꯨꯅ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯑꯅꯨꯅ ꯆꯤꯟꯇꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯉꯥꯡꯅ ꯀꯥꯎꯕꯗꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯑꯉꯥꯡꯗꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯗꯨꯒ ꯇꯥꯟꯖꯥꯗꯨꯗ ꯑꯔꯖꯨꯟ ꯆꯪꯉꯛꯄꯗꯨꯗ ꯑꯔꯖꯨꯟ ꯃꯥꯃ ꯑꯉꯥꯡꯁꯦ ꯀꯥꯎꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯎꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯑꯅꯨꯒꯤ ꯃꯕꯨꯛ ꯇꯝꯅ ꯄꯨꯁꯤꯜꯂꯛꯈꯤ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯑꯔꯖꯨꯟꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯀꯥꯎꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯑꯔꯖꯨꯟꯗ ꯐꯥꯎꯈꯤ. ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯕꯨ ꯃꯍꯥꯛ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯨꯡꯁꯤꯔꯛꯄ ꯍꯧꯔꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯅꯨꯕꯨ ꯇꯁꯦꯡꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ. ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯆꯪꯉꯛꯂꯝꯃꯤ. ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯅꯨꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ, ꯑꯅꯨꯒꯤ ꯀꯥꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯧꯊꯣꯛꯆꯣꯅ ꯊꯥꯔꯝꯃꯤ. ꯑꯅꯨꯒꯤ ꯀꯥ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯔꯖꯨꯟꯗꯨ ꯃꯍꯥꯛꯀꯤ ꯊꯥꯏꯅꯉꯩꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯑꯅꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯃꯤ. ꯐꯣꯇꯣ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯥꯡꯊꯛꯀꯤ ꯃꯦꯃꯣꯔꯤꯁꯤꯡꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯔꯖꯨꯟꯅ ꯑꯅꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯐꯝꯗꯨ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯨ ꯎꯔꯝꯃꯤ. ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯗꯨ ꯑꯅꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ. ꯍꯤꯗꯥꯛ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯩꯔꯦꯖꯥꯅ ꯑꯔꯖꯨꯟꯗꯒꯤ ꯍꯤꯗꯥꯛꯇꯨ ꯂꯧꯔꯒ ꯑꯅꯨꯗ ꯄꯤꯊꯛꯀꯦ ꯇꯧꯕꯗ ꯑꯔꯖꯨꯟꯅ ꯍꯤꯗꯥꯛꯇꯨ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯇꯨꯅ ꯍꯤꯗꯥꯛꯇꯨ ꯑꯔꯖꯨꯟꯅ ꯑꯅꯨꯗ ꯄꯤꯊꯛꯂꯝꯃꯤ. ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯁꯤ ꯋꯥꯈꯜ ꯃꯌꯣꯟ ꯃꯈꯜ ꯈꯜꯂꯛꯈꯤ. ꯑꯉꯥꯡ ꯑꯝꯇ ꯎꯕ ꯌꯥꯗꯦ, ꯃꯕꯨꯛ ꯀꯪꯕ ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯔꯝꯗꯦ. ꯃꯍꯥꯛ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯔꯝꯃꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯅꯨꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤꯔꯝꯃꯤ. ꯑꯅꯨꯅ ꯗꯣꯛꯇꯔ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯔꯖꯨꯟꯅ ꯑꯅꯨꯗꯨꯕꯨ ꯗꯣꯛꯇꯔꯗ ꯄꯨꯕꯤꯗꯨꯅ ꯆꯦꯛꯑꯞ ꯇꯧꯕꯤꯔꯝꯃꯤ. ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯑꯔꯖꯨꯟꯅ ꯑꯅꯨꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯇꯨꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯈꯤꯔꯝꯃꯤ. ꯑꯉꯥꯡꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯅꯨ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯍꯥꯛ ꯀꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯅꯨꯅ ꯑꯔꯖꯨꯟꯗꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈꯤꯕ ꯇꯤꯚꯤꯗꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯅ ꯅꯨꯡꯉꯥꯏꯇꯗꯅ ꯇꯤꯚꯤ ꯑꯃ ꯂꯩꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯤꯚꯤꯗ ꯊꯥꯏꯅꯉꯩꯒꯤ ꯍꯦꯔꯣꯅꯤ ꯑꯃ ꯊꯣꯛꯂꯛꯈꯤ. ꯃꯗꯨꯗ ꯃꯄꯥꯅ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯐꯥꯔꯁ ꯀ꯭ꯔꯁꯅꯤ ꯍꯥꯏ.
ꯇꯥꯟꯖꯥꯗꯨꯗ ꯆꯤꯟꯇꯨꯅ ꯃꯥꯃ ꯅꯪꯒꯤ ꯐꯥꯁ ꯀ꯭ꯂꯥꯁꯇꯤ ꯀꯅꯥꯅꯣꯅ ꯍꯪꯈꯤ. ꯀꯩꯅꯣ ꯑꯅꯨꯅꯤ ꯀꯩꯅꯣꯅ ꯍꯥꯏꯔꯝꯃꯤ. ꯑꯅꯨꯗꯣ ꯁꯥꯎꯔꯞꯅ ꯃꯃꯤꯠꯇꯨ ꯆꯦꯠꯂꯞꯅ ꯌꯦꯡꯂꯛꯈꯤ. ꯑꯥꯔꯖꯨꯟꯗꯣ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯒꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯨꯅ ꯊꯧꯋꯥ ꯁꯥꯕꯤꯔꯛꯈꯤꯗꯦ. ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯗꯨꯗ ꯃꯕꯥꯏ ꯃꯕꯥꯅꯤ ꯄꯨꯟꯅ ꯐꯝꯂꯝꯃꯤ. ꯑꯥꯔꯖꯨꯟꯅ ꯃꯕꯥꯏꯗ ꯍꯪꯈꯤ, ꯏꯕꯥꯏ, ꯅꯪꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ ꯇꯥꯔꯒꯁꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯍꯔꯥꯎꯅ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯕꯥꯏꯗ ꯍꯪꯈꯤ. ꯃꯗꯨꯒꯤ ꯃꯕꯥꯏꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯁꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯀ꯭ꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯈꯪꯂꯝꯃꯤ. ꯑꯩꯒ ꯃꯥꯒꯁꯨ ꯃꯣꯠꯁꯦ ꯃꯥꯟꯅꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯁꯨ ꯃꯥ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯦ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯈꯥꯡꯕꯒꯤ ꯆꯥꯡꯁꯦ ꯋꯥꯁꯜꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ. ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯃꯊꯃꯣꯏ ꯆꯥꯛꯆꯈꯤꯔꯝꯃꯤ. ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ. ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯚꯦꯂꯨꯁꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯚꯦꯂꯨꯁꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯂꯥꯜꯂꯒꯗꯤ ꯁꯦꯝꯗꯣꯔꯛꯎ. ꯅꯪꯒꯤ ꯀꯟꯗꯤꯁꯟꯗꯨꯒ ꯑꯩꯒ ꯃꯥꯟꯅꯔꯦ. ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯀꯣꯅ ꯍꯥꯏꯔꯝꯃꯤ. ꯁꯥꯁꯇ꯭ꯔꯤꯁꯨ ꯇꯣꯔꯤꯇꯣ ꯀꯣꯂꯦꯖꯇ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯤꯠ ꯑꯃ ꯐꯪꯂꯝꯃꯤ. ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯨꯟꯕ ꯃꯣꯅꯤꯇꯔꯗꯨꯁꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯍꯔꯥꯎꯃꯟꯅ ꯄꯥꯔꯇꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯍꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯨꯗꯒꯤ ꯑꯆꯥꯄꯣꯠꯇꯒꯤ ꯃꯌꯥꯝꯅ ꯃꯈꯥꯗ ꯍꯩꯙꯕꯗ ꯃꯄꯥꯗ ꯂꯣꯏ ꯍꯩꯖꯤꯟꯗꯨꯅ ꯆꯪꯂꯝꯃꯤ. ꯃꯄꯥꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯦ. ꯃꯄꯥꯅ ꯐꯨꯒꯦ ꯇꯥꯟꯅꯔꯛꯄꯗ ꯑꯥꯔꯖꯨꯟꯗꯨ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗꯧꯅ ꯑꯅꯨꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯏꯅꯗꯤ ꯑꯅꯨꯗꯤ ꯌꯥꯝ ꯍꯔꯥꯎꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯅꯨ ꯍꯔꯥꯎꯈꯤꯔꯝꯗꯦ. ꯑꯅꯨꯅ ꯂꯤꯠꯀꯦ ꯇꯧꯕ ꯐꯨꯔꯤꯠ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯆꯥꯔꯝꯗꯦ. ꯃꯗꯨꯗ ꯑꯥꯔꯖꯨꯟꯅ ꯑꯅꯨꯒꯤꯗꯃꯛꯇ ꯐꯨꯔꯤꯠ ꯑꯅꯧ ꯑꯅꯧꯕ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯁꯩꯂꯦꯖꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯥꯒꯤ ꯃꯌꯥꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕꯤ ꯍꯥꯏꯕꯁꯤ ꯎꯕ ꯃꯇꯝꯗ ꯁꯩꯂꯦꯖꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ. ꯑꯥꯔꯖꯨꯟꯅ ꯑꯅꯨꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯈꯤꯗꯦ. ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡ ꯇꯥꯔꯒꯁꯨ ꯍꯦꯛꯇ ꯂꯩꯗꯨꯅ ꯄꯨꯔꯛꯏ. ꯀꯔꯤꯒꯨꯝꯕ ꯑꯅꯨꯅ ꯁꯣꯗꯥ ꯊꯛꯀꯦ ꯇꯧꯔꯁꯨ ꯑꯥꯔꯖꯨꯟꯅ ꯍꯩ ꯃꯍꯤ ꯄꯤꯁꯜꯂꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯅꯨꯅ ꯑꯥꯔꯖꯨꯟꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯔꯝꯃꯤ. ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯀꯧꯔꯤꯁꯦ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯩ ꯄꯤꯒꯦ ꯇꯧꯕꯅꯤ. ꯑꯩꯁꯦ ꯃꯊꯪꯒꯤ ꯍꯞꯇꯥꯗꯗꯤ ꯑꯉꯥꯡ ꯄꯣꯛꯑꯅꯤ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯥꯔꯖꯨꯟ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯅꯨꯅꯗꯤ ꯁꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ. ꯑꯥꯔꯖꯨꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯅꯤ. ꯅꯪ ꯃꯁꯤꯗꯒꯤꯗꯤ ꯅꯪ ꯐ꯭ꯔꯤꯗꯝ ꯑꯣꯏꯔꯗꯕꯅꯤ. ꯅꯪ ꯑꯩꯒ ꯂꯣꯏꯅꯔꯦ ꯍꯥꯏꯔꯝꯃꯤ. ꯑꯥꯔꯖꯨꯟꯅ ꯑꯩ ꯃꯁꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯑꯅꯨꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ. ꯑꯅꯨꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯁꯤꯅ ꯑꯩ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯗꯤ ꯐꯣꯇꯣꯅꯤꯅ ꯍꯥꯏꯕꯅꯤ. ꯃꯗꯨꯗ ꯐꯣꯇꯣꯁꯤꯡꯁꯦ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯅꯨ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ. ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯦꯃꯣꯔꯤꯒ ꯂꯣꯏꯅ ꯃꯔꯤ ꯂꯩꯅꯩꯅ ꯍꯥꯏꯔꯝꯃꯤ. ꯑꯅꯨꯗꯨ ꯁꯥꯎꯔꯞꯅ ꯌꯦꯡꯉꯒ ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯥꯔꯖꯨꯟꯅ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯔꯝꯃꯤ. ꯑꯩꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯅ ꯅꯪꯁꯦ ꯂꯨꯍꯣꯡꯈꯤꯔꯝꯃꯤ. ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯣꯡꯍꯟꯕ ꯉꯝꯕ꯭ꯔꯥꯅ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯦꯡꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯈꯤꯗꯦ. ꯅꯪꯗꯤ ꯄꯨꯔꯥ ꯒꯙꯥꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯦ. ꯅꯪ ꯌꯥꯝ ꯏꯟꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯅ ꯅꯪꯁꯤꯕꯨ ꯐꯥꯗꯨꯅ ꯔꯦꯞ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ. ꯑꯗꯨꯅ ꯑꯩ ꯅꯪ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦꯗꯅ, ꯍꯥꯏꯗ ꯇꯥꯔꯁꯨ ꯅꯪ ꯍꯥꯏꯗꯨꯒ ꯑꯥꯊ꯭ꯔꯁꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯔꯒꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯉꯥꯛꯄꯤꯕ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯇ ꯄꯥꯏꯗꯨꯅ ꯃꯁꯤ ꯄꯥꯝꯗꯦꯅ ꯍꯥꯏꯈꯤꯕꯗꯨꯗꯒꯤ ꯑꯩ ꯅꯪꯁꯦ ꯁꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ. ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤꯕꯅꯤ. ꯃꯗꯨꯒ ꯑꯩꯁꯦ ꯅꯪꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯥꯔꯖꯨꯟꯅ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟꯖꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯥꯔꯖꯨꯟꯅ ꯑꯅꯨꯗ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯅꯨꯗꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯔꯒ ꯀꯔꯤꯝꯇ ꯇꯥꯕꯤꯔꯝꯈꯤꯗꯦ. ꯑꯥꯔꯖꯨꯟꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯩꯕꯨ ꯆꯤꯟꯇꯨꯗꯧꯅ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯁꯤꯜꯂꯛꯀꯅꯨ, ꯑꯩ ꯊꯥꯖꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅꯅꯦ ꯆꯤꯟꯇꯨꯗ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ. ꯅꯣꯡꯃ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ
ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯗꯒꯤ ꯅꯤ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯥꯔꯁ ꯀ꯭ꯔꯁꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯪꯁꯤ ꯅꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏꯅ ꯇꯝꯕꯤꯕꯅꯣ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯚꯦꯂꯨꯗꯣ ꯑꯩꯅ ꯈꯪꯖꯔꯝꯗꯦ ꯏꯁꯣꯔꯁꯤꯅ ꯑꯩꯕꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯚꯦꯂꯨꯗꯣ ꯇꯥꯛꯅꯕ ꯍꯤꯟꯁ ꯃꯌꯥꯝ ꯄꯤꯕꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯄꯪꯕ ꯑꯣꯏꯔꯨꯕꯅꯤꯅ ꯃꯗꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯕꯨꯛꯇ ꯄꯥꯏꯗꯨꯅ ꯑꯉꯥꯡꯅ ꯀꯥꯎꯔꯛꯄꯗꯨꯒꯤ ꯏꯍꯨꯜꯗꯣ ꯍꯦꯛ ꯐꯪꯉꯨꯕꯗꯒꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯕꯤꯔꯤꯕꯅꯤ ꯑꯩꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯃꯗꯨꯗ ꯑꯩꯅ ꯒꯔꯜꯐ꯭ꯔꯦꯟꯗ ꯄꯤꯌꯣꯅ ꯏꯁꯣꯔꯗ ꯅꯤꯈꯤꯕꯅꯤ ꯑꯗꯨꯗ ꯅꯪ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯅꯪ ꯄꯤꯡ ꯗ꯭ꯔꯦꯁ ꯁꯦꯠꯈꯤ ꯄꯤꯡ ꯈꯣꯡꯎꯞ ꯂꯤꯠꯈꯤ ꯗ꯭ꯔꯦꯁꯇꯨꯁꯨ ꯐ꯭ꯔꯣꯛꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯍꯥꯏꯈꯤ ꯑꯔꯖꯨꯟꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏ ꯅꯤꯡꯁꯤꯡꯉꯝꯕꯗꯨꯗ ꯑꯅꯨꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯔꯖꯨꯟꯅ ꯑꯅꯨꯒꯤ ꯃꯈꯣꯡꯗ ꯇꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯆꯥꯟꯁ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯂꯣꯏ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩꯅ ꯊꯥꯏꯅꯉꯩ ꯅꯪꯒꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯕꯒꯤ ꯃꯔꯝꯁꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯅ ꯅꯪꯁꯦ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯖꯦꯂꯁ ꯐꯤꯜ ꯇꯧꯈꯤꯕꯅꯤ ꯑꯩ ꯑꯄꯪꯕ ꯋꯥꯈꯜꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯗꯨꯗꯨꯅ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯅꯨꯗ ꯍꯥꯏꯔꯝꯃꯤ ꯑꯅꯨ ꯑꯩꯁꯦ ꯁꯃꯨꯗ꯭ꯔꯗ ꯏꯔꯥꯛꯅꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯕꯨ ꯁꯣꯔ ꯈꯤꯇ ꯍꯣꯜꯍꯟꯕꯤꯌꯨ ꯑꯩ ꯁꯣꯔ ꯐꯨꯟꯀꯠꯂꯦ ꯑꯅꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗꯨ ꯌꯥꯝ ꯊꯤꯅ ꯀꯞꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯅ ꯑꯩ ꯑꯉꯥꯡ ꯄꯣꯛꯂꯝꯗꯥꯏꯒꯤ ꯄꯨꯛ ꯅꯥꯕ ꯍꯧꯔꯛꯑꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯔꯖꯨꯟꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯊꯪ ꯍꯞꯇꯥꯗ ꯄꯣꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯉꯥꯡꯁꯤꯕꯨ ꯄꯣꯛꯑꯒꯨꯝꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯔꯖꯨꯟꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯪꯉꯒ ꯊꯣꯛꯂꯛꯈꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯔꯖꯨꯟꯅ ꯃꯪꯉꯤꯁꯦ ꯀꯩꯒꯤꯅꯣꯅ ꯃꯌꯥꯝꯁꯦ ꯆꯦꯟꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯔꯖꯨꯟꯗ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥ ꯑꯉꯥꯡꯗꯨꯅ ꯀꯞꯂꯛꯄ ꯃꯇꯝꯗ ꯑꯩ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯈꯤꯗꯦ ꯑꯗꯨꯒ ꯑꯅꯨꯅ ꯀꯞꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯦ ꯃꯁꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒ ꯑꯅꯨꯒ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯃꯤꯐꯝ ꯍꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯃꯄꯥꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯐꯤꯂꯝꯁꯦ ꯂꯣꯏꯁꯤꯟꯈꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯃꯄꯥ ꯅꯧꯅ ꯑꯣꯏꯖꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯑꯗꯣꯝꯁꯨ ꯑꯉꯥꯡꯁꯤꯡꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗꯨꯅ ꯑꯍꯤꯡ ꯍꯧꯒꯠꯄ ꯑꯉꯥꯡꯅ ꯑꯍꯤꯡꯗ ꯀꯞꯄ ꯁꯪꯒꯣꯝ ꯁꯦꯝꯕ ꯄꯨꯟꯅ ꯑꯉꯥꯡꯁꯤ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯁꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯐꯤꯂꯝ ꯑꯅꯧꯕ ꯄꯨꯗꯨꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯊꯦꯡꯛ ꯌꯨ